Channel asina mayambu amukkasu hana taramna ukjari. Channel asibu nungsibirabadi wari khak taraga thokpiki. Adom madongi mamal yamlaba kubi sing aduna subscribe amadi notification bell icon adada git launa amuktang nambira. Wari si kulairok haina khangnaba khul ama khakki wari ingna tapna mara tapna panba khul loibana khunja sing harauk tayamna nungna khena arei leita tanaduna hinglam kulairok bari puri dagi maning tamna panba phangjarakte makhogi pothok makhogi ingchikpo ubda thangnaba khul singna leibak singna mijing toina changba mafam amakhak adabo ningthau khulai sangmana ningthau phambal hek ka kibadagi akoibagi phibam mara tapna lehen mangamki matamna purakpani ningthau asibo al osilak bangariba laibak kayani khulairokki maraibak kari tamlamli haibado wari asidagi khangminnarasi Ima, kaya da lagi. Mina nga ta na sarkada basu. Jak thonga mo hekta mahai. Henzang su amata lay banate. Kaya no ba ina thong dui jibo? Hai, kaya no ayuk sidagi ku kami sibo. Napalo gi khali ba nangbo. Siyang khara tak ngari ba sakri sisu. Ya kidre khangli ba natro. Nupa amatanga yauzaram labadi. Taksi son base. He, lephaloi dauri nang. Ima, aibu kaya yamna solaba mapukno. Wahay kudingi at utapan na bahonari sibu karigino ima. Ima na tak thong mo haibado ay ngay rambane. Hinzang napi thong na baseng stak amatalig di haiba kaktani. Hai, kanana pusilak taurige, ha? Imong siki puksi kanana taklige. Napado su he, nungan badagi sana ko nung ginidan thokre. Naan makaydi sana taknaba sing sak pusilak pudusu purakidre. Iningthau haugat kangkhat pangamdre madugi matam natre asita ni khumliba asuk lureba puksa ki lansi kanana su yengsan bidre Ima ai su yauge Ima gi awabada ai su khangdaba nate Ima ai khoi pa bana men khalamba pumnamakta aina mahutchinba soidana ngamni imagi bema imagi pambasi na khangdi khanglini ko nupidi chakhum de leigadaba natro imana nangi awan apa pumnamak pugani nangi thanglon tambadudadi toklo kaidauge haing khuding isa kari thokani khanbada imagi yahit masing khangdana kairi ni sano Ima nupa tang balai pakne adugi sumathakta isa ngak thoknabane nupa singna hanthana yenglibase ai tumina leithokpa ngamloi ima thanglon tamliba nupi se ai khaktane ataidi angang nupi masa ngaktane palem nasa ningol aina ningjari basa masitadi amuk hana chingthagi khanbirano isage aningba pambada mama aina karigi yelugani adubune lambida nupa na haga khatna saina thokatra sitan isana amama theng leitana ozagi nakta salini tawribado thamoi nungdadi masing khangdana khamli bani ni imana phare imada nang simadi hayo Imana haibabu karigi namom aina iloi dawribano leibaki irang wathok amatada saruk yaroi haidana Ima namom aibu ikaiba amuk bibirano aibu nungsibirabadi namom aina piklingai sumang thelong asida chen chongduna sanaribani khanbiyo ahal oiraba panthaugi mahut chinba ngamba oyu haina thauzal pinabiyo namomda aidi manglidana karigino atuk setpa philip lauriba napabung leiri khunaya sigi kan thoraba nongsa kaya leiri imom tadi imagi khakpiram lo kaidobagi Ima ai thengkre mai haugalam lage hinjang na bijingdo pusinbiro ima ngaiko si pusinkro hangam si hekta thongjilasi
ꯏꯃꯥ ꯏꯪꯈꯣꯜ ꯁꯨꯕ ꯆꯠꯀꯗꯧꯔꯤ. ꯀꯅꯥꯒꯤ ꯏꯪꯈꯣꯜꯗ ꯀꯔꯤꯒꯤ ꯆꯠꯀꯗꯧꯔꯤꯕ? ꯐꯧ ꯌꯥꯝ ꯂꯣꯏꯄꯣꯠ ꯆꯥꯕ ꯆꯟꯗ꯭ꯔꯒꯤ ꯑꯅꯧꯕ ꯏꯪꯈꯣꯜꯗ. ꯐꯔꯦ, ꯏꯃꯨꯡꯗ ꯆꯪꯅꯕ ꯇꯧꯁꯤ ꯏꯃꯥ. ꯀꯔꯤꯒꯤ ꯏꯃꯥꯅ ꯆꯠꯀꯅꯤ? ꯉꯔꯥꯡ ꯌꯨꯈꯤꯕ ꯇꯤꯡꯈꯪ ꯐꯥꯎꯕ ꯍꯟꯕ ꯉꯝꯗ꯭ꯔꯤꯕꯗꯨꯗ. ꯄꯂꯦꯝ, ꯅꯃꯣꯝꯒꯤ ꯋꯥꯁꯦ ꯑꯃꯨꯛꯇ ꯇꯥꯕꯤꯈꯣ. ꯏꯃꯨꯡꯗ ꯆꯪꯁꯤ. ꯅꯄꯥꯕꯨꯡ ꯑꯗꯨꯇꯪꯒ ꯍꯜꯂꯛꯂꯕꯗꯤ ꯋꯥꯈꯜꯁꯤ ꯈꯔꯗꯁꯨ ꯏꯪꯒꯗꯕꯅꯤ. ꯌꯨꯝꯁꯤꯗ ꯂꯩꯍꯧꯔꯤꯕꯁꯤ ꯅꯤꯡꯉꯣꯜ ꯉꯥꯛꯇꯅꯤ ꯈꯪꯂꯤꯕꯅꯤꯀꯣ ꯃꯥꯁꯨ. ꯄꯂꯦꯝ, ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯑꯀꯟꯕ ꯃꯑꯣꯡꯗ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗꯅ ꯅꯥꯔꯦ. ꯃꯁꯤꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯅꯈꯤꯁꯤꯔꯅꯤ ꯄꯂꯦꯝ. ꯌꯨꯝ ꯏꯪꯈꯣꯜꯁꯤꯕꯨ ꯅꯃꯣꯝ ꯑꯩ ꯂꯩꯔꯤꯉꯩ ꯇꯨꯕꯨꯝ ꯅꯥꯝꯃ ꯁꯣꯛꯂꯣꯏ. ꯁꯤ, ꯆꯪꯉꯁꯤ. ꯍꯪꯒꯥꯝꯁꯦ ꯍꯥꯎꯅ ꯊꯣꯡꯂꯝꯂꯒꯦ. ꯊꯥꯡꯂꯣꯟ ꯇꯝꯕꯗꯤ ꯍꯣꯔꯦꯟ ꯑꯣꯏꯅ ꯆꯠꯂꯒꯦ. ꯆꯟꯗ꯭ꯔꯒꯤ ꯏꯪꯈꯣꯜ ꯍꯥꯏꯕꯗꯣ ꯅꯃꯣꯝ ꯑꯩ ꯆꯠꯆꯔꯨꯒꯦ. ꯁꯅꯥ ꯀꯣꯅꯨꯡꯗꯅꯤ. ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯁꯅꯥ ꯍꯛꯆꯥꯡ ꯑꯗꯨꯗꯕꯨ ꯇꯦꯛꯈꯠꯂꯕꯗꯤ ꯍꯥꯏꯗꯅ ꯃꯅꯥꯏ ꯃꯁꯦꯜꯁꯤꯡ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯍꯣꯠꯅꯔꯤ. ꯑꯐꯕ ꯑꯆꯦꯠꯄ ꯃꯔꯤ ꯊꯝꯅꯈꯤꯕ ꯂꯩꯕꯥꯛ ꯀꯌꯥꯗꯒꯤ ꯃꯇꯦꯡ ꯂꯧꯅꯕꯒꯤꯗꯃꯛ ꯆꯦꯕꯥꯎ ꯀꯌꯥ ꯊꯥꯕ ꯂꯦꯞꯇ꯭ꯔꯤ. ꯄꯟꯖꯈꯤꯕꯗꯨꯅꯤ, ꯈꯨꯂꯩꯔꯣꯛ ꯂꯩꯕꯥꯛꯀꯤ ꯃꯔꯥꯏꯕꯛ ꯂꯦꯞꯄ ꯉꯝꯗ꯭ꯔꯤ. ꯊꯪꯅꯕ ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯅꯥꯀꯣꯡꯗ ꯄꯥꯎ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯁꯟꯗꯣꯛꯄ ꯂꯦꯞꯂꯝꯗꯦ. ꯈꯨꯂꯩꯔꯣꯛ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯑꯆꯦꯡꯕ ꯇꯟꯖꯥ ꯌꯦꯡꯂꯤꯕ ꯂꯩꯕꯥꯛ ꯀꯌꯥꯅꯤ. ꯂꯩꯕꯥꯛꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯀꯨꯝꯂꯣꯏ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯁꯨ ꯑꯃꯅꯤ. ꯈꯨꯂꯩꯔꯣꯛꯀꯤ ꯅꯤꯡꯊꯧ ꯈꯨꯂꯩ ꯁꯪꯕ ꯀꯟꯅ ꯅꯥꯔꯦ ꯇꯥꯕꯗ ꯀꯂꯛ ꯃꯤꯍꯧ ꯆꯥꯎꯕ ꯃꯈꯣꯏ ꯋꯥꯇꯥꯅꯔꯝꯃꯤ. ꯄꯦꯁꯔꯤ, ꯅꯪꯅ ꯍꯥꯏꯕ ꯆꯨꯝꯃꯦꯗꯅ. ꯃꯈꯣꯏꯒꯤ ꯃꯇꯝ ꯂꯣꯏꯕ ꯍꯥꯏꯕꯗꯣ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯣꯏꯔꯅꯤ ꯁꯣꯏꯗꯅ. ꯃꯇꯝ ꯀꯌా ꯆꯪꯅ ꯉꯥꯏꯔꯛꯄꯅꯤ ꯇꯟꯖꯥ ꯑꯁꯤꯕꯨ ꯑꯩꯅ. ꯇꯥꯡꯅ ꯐꯪꯕ ꯇꯟꯖꯥꯅꯤ. ꯑꯩꯈꯣꯏꯒꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯂꯥꯟꯃꯤ ꯀꯌꯥꯒ ꯇꯥꯟꯅꯔꯗꯨꯅ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤꯕꯨ ꯂꯧꯍꯧꯔꯁꯤ. ꯏꯅꯤꯡꯊꯧ, ꯄꯥꯎ ꯑꯁꯤꯕꯨ ꯇꯥꯕꯗ ꯂꯥꯟꯃꯤꯁꯤꯡ ꯅꯣꯛꯅ ꯈꯦꯅ ꯂꯥꯡꯕ ꯍꯧꯈ꯭ꯔꯕꯅꯤ. ꯍꯧꯖꯤꯛ ꯈꯨꯂꯩꯔꯣꯛ ꯂꯩꯕꯥꯛ ꯌꯧꯕ ꯌꯥꯕ ꯑꯔꯣꯟꯕ ꯂꯝꯕꯤ ꯑꯃꯠꯇꯒ ꯅꯠꯇꯅ ꯑꯅꯤ ꯑꯍꯨꯝ ꯈꯪꯕ ꯉꯝꯂꯦꯗꯣ ꯏꯅꯤꯡꯊꯧ. ꯀꯔꯤ? ꯄꯦꯁꯔꯤ, ꯅꯪꯅ ꯈꯪꯕꯁꯤ ꯈꯪꯉꯤꯗꯀꯣ. ꯍꯧꯖꯤꯛ ꯅꯍꯥꯛꯅ ꯏꯅꯥꯛꯇ ꯂꯩꯕꯗꯒꯤ ꯊꯪꯅꯕ ꯂꯩꯄꯥꯛ ꯃꯔꯤ ꯑꯁꯦ ꯑꯩꯒꯤ ꯑꯣꯏꯈꯤꯕꯅꯤ. ꯉꯁꯤꯁꯨ ꯅꯪꯅ ꯌꯥꯠꯄ ꯂꯥꯂꯣꯡ ꯈꯨꯗꯤꯡ ꯑꯩꯅ ꯂꯣꯏꯅ ꯇꯥꯒꯅꯤ. ꯍꯥꯏꯌꯨ, ꯀꯔꯝꯕ ꯑꯔꯣꯟꯕ ꯂꯝꯕꯤꯅꯣ ꯅꯍꯥꯛꯅ ꯈꯪꯂꯤꯕ ꯑꯗꯣ? ꯏꯅꯤꯡꯊꯧ, ꯂꯝꯕꯤꯁꯤꯡ ꯑꯁꯤ ꯇꯔꯥꯏꯅ ꯆꯪꯕ ꯌꯥꯕ ꯂꯝꯕꯤꯗꯤ ꯅꯠꯇꯦ. ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯆꯦꯛꯁꯤꯟꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯥꯏꯗꯅ ꯉꯥꯛꯂꯤꯕ ꯂꯝꯕꯤ ꯉꯥꯛꯇꯅꯤ. ꯈꯨꯂꯩꯔꯣꯛꯀꯤ ꯅꯤꯡꯊꯧ ꯑꯔꯥꯏꯕ ꯅꯤꯡꯊꯧ ꯑꯃꯗꯤ ꯅꯠꯇꯦ ꯅꯤꯡꯊꯧ. ꯊꯪꯅꯕ ꯆꯥꯎꯔꯕ ꯂꯩꯕꯥꯛꯁꯤꯡꯅ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯂꯧꯅꯔꯤꯕꯅꯤ. ꯑꯗꯨꯒ ꯅꯤꯡꯊꯧ, ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯂꯧꯁꯤꯟꯕ ꯉꯝꯂꯕꯗꯤ ꯃꯈꯣꯏꯒꯤ ꯊꯪꯅꯔꯤꯕ ꯂꯩꯕꯥꯛꯁꯤꯡꯁꯨ ꯑꯆꯦꯠꯄ ꯃꯔꯤ ꯊꯝꯖꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅ ꯑꯣꯏꯕ ꯌꯥꯒꯅꯤ. ꯄꯦꯁꯔꯤ, ꯑꯗꯨꯗꯤ ꯍꯥꯏꯔꯣ. ꯈꯨꯂꯩꯔꯣꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯆꯦꯛꯁꯤꯟꯅ ꯉꯥꯛꯂꯤꯕ ꯂꯝꯕꯤꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯆꯪꯒꯅꯤ? ꯏꯅꯤꯡꯊꯧ, ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯅ ꯆꯥꯎꯈꯠꯂꯤꯕ ꯑꯁꯤ ꯃꯔꯝ ꯆꯥꯎꯅ ꯂꯩ. ꯃꯈꯣꯏꯗꯤ ꯑꯆꯧ ꯃꯆꯥ ꯈꯥꯏꯗꯦ. ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯈꯪꯂꯕꯗꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯉꯣꯜ ꯄꯤꯁꯟꯗꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯍꯜꯂꯤ. ꯃꯔꯨꯑꯣꯏꯅ ꯂꯝꯇꯨ ꯅꯤꯡꯊꯤꯅ ꯀꯣꯏꯔꯛꯄ ꯃꯤ ꯑꯃꯗꯤ ꯂꯩꯕꯥꯛꯁꯤꯡꯗ ꯐꯪꯂꯤꯕ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕ ꯌꯥꯕ ꯄꯣꯠ ꯆꯩꯁꯤꯡꯒꯤ ꯃꯔꯝꯗ ꯅꯤꯡꯊꯤꯅ ꯈꯪꯂꯕ ꯃꯤꯑꯣꯏꯁꯤꯡ. ꯏꯅꯤꯡꯊꯧ, ꯃꯈꯣꯏꯒꯤ ꯅꯤꯡꯉꯣꯜꯁꯤꯡ ꯃꯁꯛ ꯍꯦꯟꯕꯤ ꯉꯥꯛꯇ ꯑꯣꯏꯔꯦꯗ. ꯍꯥꯏ, ꯄꯦꯁꯔꯤ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯕꯗꯣ? ꯏꯅꯤꯡꯊꯧ, ꯅꯨꯄꯤ ꯑꯉꯥꯡꯗ ꯍꯥꯟꯅ ꯃꯤꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯂꯣꯡ ꯑꯁꯦ ꯃꯥꯏ ꯄꯥꯛꯂꯣꯏ. ꯅꯪꯅ ꯈꯪꯒꯗꯕ ꯑꯃꯅ ꯃꯥꯂꯦꯝꯗ ꯑꯩꯈꯣꯏꯒꯤ ꯅꯤꯡꯉꯣꯜꯁꯤꯡꯗꯒꯤ ꯍꯦꯟꯕ ꯑꯃꯠꯇ ꯂꯩꯇꯦ. ꯉꯁꯤ ꯐꯥꯎꯕ ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯁꯤꯡ ꯊꯥꯖꯔꯛꯄꯗ ꯑꯩꯅ ꯑꯃꯠꯇ ꯌꯥꯈꯤꯕ ꯂꯩꯇꯦ. ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯂꯩꯄꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯐꯥꯔꯗꯨꯅ ꯑꯩꯒꯤ ꯑꯣꯏꯕ. ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯋꯥꯐꯝ ꯑꯃꯇꯪꯒ.
Hayu pesari. Nahaknabu lalong adubu ning tina yatpo ngamlabadi. Nanggi apama kuding. Ayna naning tungan gani. Ining thau, nanai apam kuding soidana tungan gani ko. Kurigi tungdani. Ngasi haiba namit asidagi. Kuleirog lepak aikwai oido yade kalladuna. Tawai siyang poram yat kadabani. Ining thau, nanai haijage. Hauzik lalong masibu khanabada chauna mating oigadaba lamising nanai na masak ningthi na khangje. Mapangal loksing ningthi na lareba lamising ay khutta thokpa pot ni doi ning thau. Makoy singado. Nang na mapukning pelhanduna. Awat pa amata lahendana ba. Ngasidagi honaro pesari. Aduga, aruan ba kamada pusinduna. Ningthi na tanan na bahaw. Maduda panglakpo oegidaba warol singado. Aingwanda tattana kangan gadabani. Watuba matamda kulairok aikwegi oegadabani. Ay, pesari, tintarano. Tunamo mikupa sidagi. Silangwa punamo kauna bataw. Pagani ning thau, nanai soidana bo hona zarage. Adudi ning thau, nanai amu link kharge do. Pare. Chalo. Matam kuina aina sagat jarakpa. Ay manglan tunglagadabako. Hojikti masong panna palamba ning tau. Ay ikonga turagadabako. Mane. Nanggi aygi konga liekgadabani. Ito, ngayak po tajise. Kara kit himengre moisho. Nung sa asok giyak po zibo, putaw ko po haydi. Aikhoi bu kanana usitpidoino daita. Aikhoi tana haha kamaga sujabagi watani. Kanamtana khangpoti ita. Hai shu haibini. Masigi shenjao paiba Chandra haizigi thabakse. O khak luwedi. Magi thabaksina maheli. Awaba namu. Nangbu, nungaini. Shenjao paibagi thabak puwadana yam yetkidaine. Kana khangjanige. Madi onthokku midu oilerami. Asuk wanariba mayamsi asa thak amata sunung matadi piyudana ita. Adudi natte sel haira pininga pinne to ma doktori sini. Khangdi ita. Karamba kandana khoina nungaye phaba kaido oirakadaba sibo. Hoida. Kanjillurabadi waningai ngaktanida. Parisi, masi khallarosita. Wagadaba lairabasida madugi mu khalluraga warosida ita. Munsi tiyanabani. Tapakpa natro. Ada salisibo. Tapakpa! Oh, tapakpo! Koko. Soy kumani. Kaino ne? Masigi ahalsibu kuidarogi. Kuidibnita. Ma gyan taba. Gyan taba haidi. Wo haying hatpada mana namado pangre. Kai warini yedudi. O matomda thajanjabada pangmane kauronita. Masi loinabada mangol oireroi. Hoine. Asu warba matamsida mamu laknabu ngammaroida. Ganjaga thaksille mamit manajiga. Ita. Kaino. Nasik makhongsida amti yemunita. Kaino. Kaisu leitena. Adagi mi thabak surishiro. Hoine. Masida nahan makai udaba nupi macha ma yaurisibo. Hera. Sahidi kenaramoida. Mi asidi sana konungda leiba khura lokpagi naitom poksebi haiku dunine. Haiku aidi? Oh, haiku aidi haiku. Kaino haijibo? Nang hana khanglakpro? Oh, loinaraga khangani yedubudi. Kupaga macha thoyega fasle loinaba yai kadi hainabani. Aina kauningisiga. Atai pambai leiroidro. Aidi yauriko. Nupini haisabi wani hemase. Makut kado. Kak lauramde poni. Aikhoina phammaga mana surisida dum khangoi taw.
ꯑꯁ ꯁꯅꯥꯍꯜ ꯅꯪ ꯑꯩꯒꯤ ꯃꯇꯦꯡ ꯑꯝꯇ ꯇꯧꯕꯤꯒꯦꯔꯥ? ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯃꯨꯛꯅꯥ ꯇꯧꯔꯨꯁꯤ ꯀꯥꯏꯅ ꯍꯥꯏꯅꯕꯒꯤ ꯋꯥꯗꯤ ꯑꯩ ꯑꯗꯨꯝ ꯍꯥꯏꯅꯕꯤꯔꯨꯒꯦ. ꯌꯦꯡꯕꯗꯕꯨꯗꯤ ꯅꯨꯄꯥ ꯃꯥꯅ ꯏꯆꯪ ꯊꯧꯏ, ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯣꯠꯅꯔꯨꯕ ꯁꯔꯨꯛꯁꯤꯃꯗꯤ ꯑꯩ ꯈꯛꯇꯅ ꯎꯔ ꯃꯥꯜꯂꯦ. ꯏꯇꯥꯎ, ꯑꯩꯅ ꯀꯧꯔꯒ ꯃꯥꯅ ꯑꯃꯨꯛꯇꯪ ꯈꯨꯝꯃꯛꯇ꯭ꯔꯕꯗꯤ ꯑꯩ ꯌꯨꯝ ꯍꯟꯕ ꯉꯝꯂꯔꯣꯏꯕ ꯏꯇꯥꯎ. ꯑꯦ ꯍꯥꯏ, ꯀꯩꯅꯣꯅꯦ ꯃꯁꯤꯕꯣ? ꯑꯣꯏ ꯄꯨꯔꯩꯔꯣꯝꯕ! ꯑꯦ ꯆꯪꯈ꯭ꯔꯦꯅꯦꯁꯦ. ꯀꯨꯝꯍꯩ ꯌꯦꯡꯕ ꯍꯥꯏꯕꯗꯨꯅꯤ. ꯑꯦ ꯆꯪꯈꯤꯅꯦꯁꯦ. ꯑꯥꯏ ꯀꯩꯅꯣꯅꯦ? ꯏꯆꯜ, ꯏꯁꯤꯡꯒ ꯌꯥꯎꯔꯛꯄ꯭ꯔꯣ? ꯑꯁ ꯉꯁꯤꯒꯤ ꯅꯨꯡꯁꯥꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯁꯥꯕꯖꯥꯠꯅꯤ. ꯈꯧꯔꯥꯡꯕꯗ ꯂꯣꯏꯔꯦ. ꯁꯦ ꯈꯥꯎꯁꯤꯗ ꯌꯥꯎꯕꯅꯦ. ꯅꯪꯅ ꯊꯛꯀꯗꯕꯗꯣ ꯊꯛꯑꯣ. ꯑꯁ ꯅꯨꯡꯉꯥꯏꯔꯦꯗ. ꯑꯩꯗꯤ ꯐꯪꯉꯔꯣꯏꯗ꯭ꯔꯥ ꯈꯜꯂꯨꯔꯕꯅꯤ. ꯑꯣ, ꯅꯪꯃꯛꯅ ꯄꯤꯊꯛꯄ ꯏꯁꯤꯡ. ꯑꯁ ꯏꯆꯜ, 이싱씨 ꯇꯣꯛꯅ ꯍꯥꯎꯈ꯭ꯔꯦ. ꯑꯦ, 마기 동안 아마가 부토가가 타이네. ꯂꯣꯏꯔꯗꯤ ꯆꯠꯂꯣꯗꯅ. ꯅꯠꯇꯦ, ꯑꯩꯅ ꯊꯛꯏꯕ ꯏꯁꯤꯡꯁꯦ ꯏꯆꯜꯒꯤ ꯅꯠꯇ꯭ꯔꯣ? ꯑꯁꯤꯒꯤ ꯏꯅꯦꯁꯤꯒꯤꯅꯤ. ꯀꯩꯗꯧꯔꯦ? ꯑꯣ, 이니시기 오래쇼 하위다. 아도 이철보 나한 막히시 우데. ꯑꯩꯒꯤ ꯂꯩꯐꯝ ꯍꯪꯒꯗꯕ ꯑꯣꯏꯔꯗꯤ ꯆꯠꯈꯤꯕ ꯌꯥꯔꯅꯤ. ꯅꯠꯇꯦ, ꯋꯥꯈꯜꯗꯨ ꯂꯥꯟꯅ ꯆꯠꯈꯤꯗꯧꯔꯦ ꯏꯆꯜ. ꯑꯩꯅ ꯍꯪꯖꯔꯤꯕꯁꯤꯗꯤ 이철씨 ꯀꯥꯏꯗꯅꯣꯃ 우기ꯒum. ꯑꯣ, ꯊꯥꯡ ꯇꯝꯐꯝꯗ ꯑꯣꯏꯔ ꯃꯥꯜꯂꯦ. ꯁꯣꯝ ꯊꯥꯡ ꯇꯝꯕ ꯅꯠꯇ꯭ꯔꯥ? ꯇꯝꯃꯦ. ꯑꯗꯨꯛ ꯌꯥꯝ ꯀꯨꯞꯅ ꯍꯪꯉꯤꯗꯨꯕꯨ ꯀꯩꯗꯧꯅꯒꯦ ꯍꯥꯏꯅꯣ? ꯅꯨꯡꯁꯥꯅ ꯅꯨꯡꯁꯥ ꯁꯥꯕꯅꯦ. ꯆꯠꯂꯣ, ꯌꯥꯝ ꯊꯨꯅ ꯆꯠꯍꯧꯔꯁꯣ. ꯆꯠꯂꯗꯕꯅꯤ. ꯃꯐꯝꯁꯤꯗ ꯀꯩꯁꯨ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯣꯏ, ꯑꯩꯁꯨ ꯈꯪꯉꯤ. ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯤ ꯍꯦꯛ ꯍꯥꯏꯔꯝꯗ꯭ꯔꯕꯗꯤ ꯃꯄꯨꯡ ꯑꯃ 이파 ꯐꯥꯔꯔꯣꯏꯗꯕ. ꯅꯣꯏ ꯅꯨꯄꯥꯒꯤ ꯍꯧꯅꯕꯤ ꯀꯣꯊꯔꯒ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯁꯤꯜꯂ ꯂꯩꯔꯤꯗꯣ ꯀꯩꯒꯤꯅꯣ? ꯍꯥꯏꯗꯣ ꯋꯥꯗꯣ ꯁꯖꯥ ꯍꯥꯏꯔ ꯆꯠꯈ꯭ꯔꯣ. ꯍꯣꯏꯗ, ꯍꯦꯛꯇ ꯍꯥꯏꯔꯒꯦ. 이철, ꯑꯩꯁꯤ ꯊꯥꯡꯂꯣꯟꯒꯤ ꯃꯍꯩꯁꯤ ꯑꯣꯖꯥ ꯀꯌꯥ ꯑꯃꯗ ꯆꯠꯂꯁꯨ ꯍꯩꯌꯨ ꯌꯥꯗ꯭ꯔꯕ. ꯑꯗ 이철ꯒꯤ ꯊꯥꯡꯂꯣꯟ ꯈꯨꯇꯦꯛꯁꯨ ꯑꯩꯅ ꯎꯖꯈꯤꯕ ꯈꯔꯁꯨ ꯂꯩꯔꯦ. ꯑꯗ 이철ꯅ ꯉꯥꯏꯍꯥꯛꯇꯪ ꯇꯥꯛꯄꯤꯔꯕꯗꯤꯗꯅ ꯈꯟꯖꯔꯤꯕ. ꯑꯗꯨꯒꯤ ꯑꯣꯏꯔꯒꯗꯤ ꯋꯥ ꯃꯈꯥ ꯇꯥꯕꯤꯔꯅꯨ. ꯑꯩ ꯏꯁꯥꯒꯤ ꯏꯊꯧ ꯌꯥꯝꯅ ꯂꯩ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩ ꯃꯤꯉꯣꯟꯗ ꯇꯥꯛꯄ ꯍꯩꯇꯦ. ꯇꯥꯛꯁꯨ ꯇꯥꯛꯈꯤꯗ꯭ꯔꯤ. ꯑꯩꯁꯨ ꯎꯄꯥꯏ ꯑꯃ ꯂꯩꯇꯕꯒꯤꯅꯤ. ꯌꯥꯔꯒꯗꯤ 이철ꯒꯤ ꯑꯁꯪꯕ ꯃꯇꯝ ꯑꯃꯍꯦꯛꯇꯗ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯁꯨ ꯇꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤꯁꯤꯅꯤ. ꯅꯠꯇ꯭ꯔꯕꯗꯤ ꯄꯨꯟꯁꯤꯁꯦ ꯂꯩꯕꯥꯛꯁꯤꯒꯤ ꯏꯊꯧ ꯑꯃꯠꯇ ꯍꯦꯛ ꯄꯥꯡꯊꯣꯛꯄ ꯉꯝꯗꯅ ꯂꯣꯏꯈꯤꯕ ꯇꯥꯔꯅꯤ. ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯁꯨ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗꯕꯅꯤꯅ ꯍꯧꯖꯤꯛ ꯈꯨꯠꯂꯩꯔꯣꯛ ꯀꯔꯤ ꯑꯣꯏꯅꯤ ꯇꯝꯕ ꯉꯝꯗ꯭ꯔꯦꯗꯣ. ꯈꯟꯅꯁꯤ. ꯍꯥꯏꯁꯤꯕꯨ 이철. ꯑꯣ, ꯏꯇꯥꯎ, ꯁꯣꯝꯗ ꯑꯝꯇ ꯂꯥꯎꯅꯦ ꯅꯪꯕꯣ. ꯊꯕꯛ ꯄꯥꯅꯕ ꯃꯔꯥꯏꯗꯣ ꯑꯩꯈꯣꯏꯗ ꯀꯣꯏꯆꯠ ꯆꯠꯇꯅ ꯌꯦꯡ ꯂꯩꯔꯦꯅꯦ ꯅꯪꯕꯣ. 이철, ꯑꯗꯨꯗꯤ ꯑꯩ ꯊꯥꯡ ꯐꯦꯡꯕ ꯍꯧꯔꯗꯕꯅꯤꯀꯣ. ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯠꯂꯦꯀꯣ. ꯀꯩꯅꯣ ꯅꯪꯕꯣ? ꯉꯥꯡꯅꯕ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦ ꯅꯪꯁꯦ. ꯇꯟꯖꯥ ꯃꯤꯟꯖꯥ ꯍꯥꯏꯕ ꯑꯃꯗꯤ ꯅꯪꯁꯨ ꯈꯔꯗꯤ ꯌꯦꯡꯕ ꯐꯩꯗꯅ. ꯏꯇꯥꯎ, ꯅꯪꯅ ꯑꯩꯉꯣꯟꯗ ꯊꯧꯅꯥ ꯍꯥꯞꯄꯤꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯑꯦ, ꯀꯔꯤ ꯊꯧꯅꯥꯅꯣ ꯑꯩꯅ ꯍꯥꯞꯀꯗꯧꯔꯤꯕꯁꯤꯕꯣ? ꯃꯥꯒ ꯊꯦꯡꯅꯕ ꯉꯝꯅꯕ. ꯏꯁ, ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯃ ꯏꯍꯣꯡ ꯍꯣꯡꯉꯛꯄ ꯃꯥꯜꯂꯤꯀꯣ. ꯍꯣꯡꯈ꯭ꯔꯦ, ꯄꯨꯔꯥ ꯍꯣꯡꯈ꯭ꯔꯦ. ꯅꯠꯇꯦ, ꯑꯁꯨꯛ ꯌꯥꯝ ꯐꯕ ꯅꯨꯄꯤꯁꯤꯕꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯝꯖꯤꯜꯂꯤꯁꯤꯕꯨ ꯀꯩꯒꯤꯅꯣꯕ? ꯅꯪ ꯃꯥꯏ ꯃꯅꯥꯛꯇ ꯆꯪꯉꯒ ꯀꯩ ꯋꯥ ꯍꯥꯏ? ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏ. ꯄꯤꯊꯔꯛꯄ꯭ꯔꯣ? ꯍꯣꯏ, ꯑꯗꯣ ꯃꯥꯒꯤꯗꯤ ꯄꯤꯔꯛꯇꯦ. ꯐꯔꯦꯗ. ꯀꯔꯤꯕꯣ? ꯑꯣ, ꯋꯥꯔꯤꯗꯣ 이ꯆꯝ ꯆꯝꯅ ꯂꯣꯏꯁꯜꯂꯦꯕ. ꯑꯁ ꯈꯪꯗꯦ ꯏꯇꯥꯎ. ꯑꯩ ꯅꯪꯁꯦ ꯋꯥꯔꯧꯔꯛꯀꯗꯧꯔꯦ. ꯑꯦ, ꯀꯔꯤꯒꯤ?
ꯃꯍꯥꯛꯁꯦ ꯏꯪ ꯇꯞꯄꯤꯅꯤ ꯃꯣꯡ ꯍꯥꯗꯕꯤꯅꯤ ꯑꯃꯨꯛꯇ ꯍꯥꯏꯌꯨꯕ. ꯅꯪꯕꯨꯗꯤ ꯄꯪꯊꯞ ꯃꯇꯞ ꯁꯥꯕ. ꯑꯗꯨꯗ ꯏꯇꯥꯎ 이반이 ꯀꯩꯅꯣꯝꯇ ꯈꯟꯅꯁꯤ. ꯍꯩ ꯑꯩ ꯆꯩ ꯆꯥꯕꯒ ꯉꯝꯃꯣꯏꯀꯣ ꯃꯔꯣ. ꯁꯦ ꯊꯕꯛ ꯍꯧꯖꯤꯟꯁꯦ. ꯑꯗꯨꯒꯅꯦ ꯍꯣꯔꯦꯟꯁꯦ ꯅꯪꯅ ꯄꯥꯝꯖꯕ ꯃꯊꯦꯜꯗꯣ ꯑꯩ ꯊꯣꯡꯉꯒꯦ. ꯋꯥꯁꯦ ꯑꯔꯨꯕꯅꯤꯀꯣ ꯏꯇꯥꯎ. 이씨 나진 내야 양기는고 미기 모응 맛없이 그래 예행바 하이바 파이고. 뱃살에 껌도 봐. 이닝ꯊꯧ ngasi nungaiba pawse laibak pumba khangan mana chumloidra. 좀 로이 몸나 먹마이 빡라바 동다 마두기 마탐 라크니 뱃살이 예ක්나바나 구동 샤블 라우키나바니. 파가네 이닝ꯊꯧ. 아도 이닝ꯊꯧ hauji ꯑꯩꯈꯣꯏꯅ ꯁꯤꯜ ꯂꯥꯡꯗꯨꯅ ꯊꯝꯂꯤꯕ ꯂꯥꯟꯃꯤ ꯈꯔꯁꯤꯗꯤ ꯀꯔꯝꯕ ꯀꯥꯟꯗ ꯑꯃꯨꯛ ꯆꯪꯍꯟꯁꯤꯒꯦ? 마드수 카나가다바니 오직 마이 빡나 성신크라바 란미싱 농아이바 빠오마카 딱시 아이 싱라바 란미싱이 타와이 렘나 망한바 야데 오직 야암나 라이노 콜라이 뽀피싱 샹의 코이 오이라가니. ꯑꯆꯨꯝꯕꯃꯛꯅꯤ 이닝ꯊꯧ. ꯑꯩꯈꯣꯏꯒꯤ ꯑꯔꯣꯟꯕ ꯂꯥꯂꯣꯡꯅ ꯈꯨꯠꯂꯩꯔꯣꯛ ꯑꯩꯈꯣꯏꯒꯤ ꯈꯣꯡꯗ ꯇꯨꯔꯒꯅꯤ. ꯅꯤꯡꯊꯧ ꯈꯨꯠꯂꯩꯁꯪꯕ ꯏꯅꯤꯡꯊꯧꯒꯤ ꯈꯣꯡ ꯄꯥꯏꯗꯨꯅ ꯀꯞꯀꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯕꯅꯤ. 뱃살이 하유 따시 마코이 가람바 피조 세트 라롱아시보 성신 키바. 이닝ꯊꯧ ꯑꯩꯈꯣꯏꯒꯤ ꯍꯩ ꯁꯤꯡꯂꯕ ꯂꯥꯟꯃꯤꯒꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯀꯩꯖꯥꯎ ꯑꯅꯤꯒ ꯂꯝꯕꯥ ꯇꯧꯕꯗ ꯂꯥꯏꯅ ꯊꯣꯛꯂꯕ ꯑꯕꯤꯔ ꯂꯝꯀꯣꯏꯕ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯆꯪꯁꯤꯟꯈꯤ. ꯃꯍꯥꯛꯀꯤ ꯇꯨꯡ ꯏꯟꯗꯨꯅ ꯃꯁꯛ ꯅꯥꯏꯔꯕ ꯂꯥꯟꯃꯤ ꯀꯨꯟꯍꯨꯝꯗꯣꯏꯒ ꯆꯪꯁꯤꯟꯈꯤ ꯏꯅꯤꯡꯊꯧ. ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯂꯣꯟ ꯅꯤꯡꯊꯤꯅ ꯈꯪꯕ ꯂꯥꯟꯃꯤ ꯉꯥꯛꯇꯅꯤ. ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯃꯔꯝꯗ ꯁꯨꯒꯥꯏꯅ ꯈꯪꯂꯕ ꯅꯤꯡꯊꯤꯅ ꯏꯁꯩ ꯅꯣꯡꯃꯥꯏ ꯁꯛꯄ ꯉꯝꯂꯕ ꯂꯥꯏ ꯇꯤꯟꯒꯤ ꯂꯝꯗ ꯊꯣꯏꯅ ꯋꯥꯠꯂꯔꯣꯏꯗꯕ ꯂꯥꯟꯃꯤ ꯃꯈꯣꯏꯁꯤꯡꯅꯤ ꯆꯪꯁꯤꯟꯈ꯭ꯔꯤꯕ ꯏꯅꯤꯡꯊꯧ. 아랫박함 라이트는 성신가다바니 마싱 얌라바 아이토이 싱투에레바 란미싱 실랑라디나 담가다바니 뱃살이 레파까다 울럭신망 없는나바 아이코이 마카따나 거리 또부야이나 학강라브라. ꯇꯥꯛꯄꯤꯌꯨ ꯏꯅꯤꯡꯊꯧ ꯅꯅꯥꯏꯗ. ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯂꯥꯟꯃꯤꯁꯤꯡ ꯁꯦꯝ ꯁꯥꯕ ꯑꯁꯤ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯊꯧꯔꯥꯡ ꯅꯅꯥꯏꯒꯤ ꯑꯅꯧꯕ ꯊꯧꯁꯤꯜ ꯂꯩꯇꯦꯗꯣ. 성신 크리바 마코이 싱아두다 마이 빠키시는 아이코이는 콜레로 꼬농마시 울럭실라바마똥 마루 오이바마 레이리 아루안바세 나공한 시원메 야바나떼 그리고 말라니 싱기 나공 여우라바디 마코이 마카따는 성신바 어이 톡다바시야. ꯀꯔꯤ ꯀꯔꯝꯕ ꯑꯌꯦꯠꯄ ꯑꯔꯣꯟꯕ ꯑꯣꯏꯔꯕꯅꯣ ꯏꯅꯤꯡꯊꯧ? ꯅꯅꯥꯏꯅ ꯍꯥꯏꯐꯦꯠ ꯈꯪꯖꯕꯗ. 강리바도 꽝톡바 야드 란미 야마기 마나공 아마 핵 여럭라바디 마도 나하 로야마 아트타이 보그다바니. 이닝ꯊꯧꯒꯤ ꯌꯥꯊꯪ ꯀꯥꯏꯍꯟꯖꯔꯣꯏ. 카라 낙나 성실로 ꯍꯣꯏ ꯍꯣꯏ 이닝ꯊꯧ. 카라가 성실로네. ꯍꯣꯏ ꯍꯣꯏ 이닝ꯊꯧ. 이닝ꯊꯧ. 어이 레파키 아론 아투 강리바나 학대 행복이 학 레이데 이닝ꯊꯧ. 닝티나 보타로 낭 레파카 시기나 먹가 톡나 뿜나 먹게 마이 쇼이드나 뻥라가네. ꯀꯩꯅꯣ ꯅꯪꯅ ꯃꯅꯤꯡ ꯍꯜꯂꯛꯏꯗꯨꯕꯣ? ꯅꯪꯕꯨ ꯁꯤ ꯌꯨꯝꯁꯤꯅꯦ ꯍꯥꯏꯗꯥꯏꯅꯦ? ꯍꯣꯏꯅꯦ ꯌꯨꯝꯕꯨꯗꯤ ꯆꯨꯝꯃꯦ. ꯀꯩꯅꯣ ꯅꯪꯅ ꯂꯥꯛꯁꯦꯅ ꯑꯩꯗꯤ ꯅꯝꯗꯅ ꯄꯨꯔꯛꯑꯒ ꯑꯩꯅ ꯃꯥꯡꯊꯥꯍꯜꯂꯤꯁꯤꯕꯨ ꯀꯩꯒꯤꯅꯣꯕ? ꯑꯁ ꯉꯁꯤ ꯈꯛꯇꯅꯤ ꯀꯩꯗꯧꯒꯦ? ꯅꯪ ꯇꯧꯕ ꯑꯃ ꯂꯥꯟ ꯆꯪꯕꯁꯤ ꯃꯉꯥꯏ. ꯅꯪꯅ ꯉꯝꯃꯗꯤ ꯂꯥꯎꯅꯦ.
ꯁꯝꯕꯜ ꯃꯆꯥ ꯑꯃ ꯐꯥꯎ ꯀꯥꯟ ꯉꯝꯗꯕ ꯅꯪꯅ. ꯑꯁ ꯑꯗꯨꯗꯩ ꯍꯦꯟꯕ ꯊꯥꯡꯂꯣꯟꯅꯤ ꯇꯝꯗꯣꯏꯁꯦ. ꯅꯪ ꯁꯝꯕꯜꯗꯨꯗꯤ ꯊꯥꯡꯅ ꯆꯕꯠ ꯌꯥꯟꯊꯔ ꯂꯣꯏꯔꯦ. ꯀꯩꯗꯧ ꯁꯨꯃꯥꯏ ꯀꯥꯟꯗꯣꯏꯅꯣ? ꯊꯥꯡꯂꯣꯟ ꯇꯝꯕꯁꯤ ꯍꯧꯗ꯭ꯔꯤꯉꯩꯗ ꯊꯥꯡ ꯐꯦꯡꯕ ꯍꯥꯟꯅꯅ ꯇꯝꯍꯜꯂꯤ ꯍꯥꯏꯕꯅꯤꯀꯣ. ꯑꯗꯨꯕꯨ ꯀꯣꯛ ꯐꯦꯡꯇꯣꯛꯑꯒ ꯂꯣꯏꯔꯦ ꯀꯩꯅꯣ. ꯃꯥꯅ ꯍꯥꯏꯕꯈꯩ ꯂꯣꯏ ꯇꯧꯔꯗꯧꯅꯤ ꯏꯇꯥꯎ. ꯑꯦ, ꯑꯁꯦꯡꯕꯩ ꯉꯝꯃꯗ꯭ꯔꯅꯦ? ꯀꯩꯗꯧ ꯉꯝꯗꯅꯦ? ꯅꯣꯡꯃꯗ ꯁꯨꯃꯥꯏ ꯇꯧꯅꯤ ꯈꯪꯕ꯭ꯔꯣ? ꯁꯤꯗ ꯂꯥꯛꯏꯁꯤꯅꯤ. ꯍꯥꯏ, ꯑꯝꯇ ꯉꯥꯏꯈꯣꯅꯦ. ꯑꯁ, ꯗꯥꯎꯗꯤ ꯌꯥꯔꯤꯅꯦꯁꯦ. ꯀꯩꯗꯧꯔꯒꯦ? ꯑꯣ, ꯃꯣꯏ ꯃꯄꯥꯒꯤ ꯁꯒꯣꯜ ꯑꯔꯥꯡꯕꯤꯗꯣ ꯈꯥꯝꯃꯝꯗ꯭ꯔꯤꯇꯨ. ꯀꯩꯅꯣꯅꯦ ꯏꯇꯥꯎ? ꯃꯄꯥ ꯂꯩꯇ꯭ꯔ ꯗꯥꯎ ꯌꯥꯏ ꯍꯥꯏꯕꯣ? ꯃꯤꯗꯤ ꯁꯔꯤꯠ ꯁꯔꯥꯛ ꯍꯩꯕꯅꯤꯅ ꯍꯦꯛꯇ ꯐꯨꯔꯛꯀꯗꯣꯏꯅꯤꯅꯦ. ꯑꯁ, ꯃꯤꯕꯨ ꯄꯪꯐꯨꯗ ꯐꯨ ꯌꯥꯕꯗꯧꯅ ꯏꯇꯥꯎ. ꯑꯩꯈꯣꯏ ꯆꯪꯉꯤꯁꯤꯕꯨ ꯁꯤꯗ ꯃꯍꯩ ꯇꯝꯕꯤꯕ ꯍꯩꯕ ꯀꯅꯥ ꯂꯩꯒꯦ? ꯃꯥ ꯂꯩꯁꯤꯗꯤ. ꯅꯪꯅ ꯇꯣꯅꯥꯂꯤꯗꯨꯒ ꯅꯪꯒꯗꯤ ꯈꯦꯠꯇꯤ ꯈꯦꯠꯅꯔꯅꯤ ꯍꯩꯕꯣ. ꯅꯃꯥꯏ ꯈꯔ ꯀꯟꯕꯩ ꯇꯧꯅꯤꯀꯣ ꯅꯪ. ꯑꯣꯏ ꯀꯩꯗꯧꯔꯤꯅꯣ ꯅꯣꯏ ꯁꯤꯗ? ꯀꯅꯥꯅꯣ? ꯑꯦ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ? ꯏꯇꯥ, ꯃꯄꯥꯁꯨ ꯌꯥꯎꯔꯛꯏꯅꯦ. ꯍꯥ? ꯑꯦ ꯃꯤ ꯊꯣꯡꯒꯥꯟꯁꯤꯗ ꯀꯩ ꯂꯨꯃꯤꯅꯣ ꯅꯣꯏ? ꯀꯩ ꯍꯨꯔꯥꯟꯒꯦ ꯍꯥꯏꯅꯣ? ꯏꯃꯣꯝ, ꯑꯗꯨꯝꯅ ꯉꯥꯡꯒꯅꯨ. ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯄ ꯑꯣꯏꯔꯝꯒꯅꯤ. ꯑꯣꯏꯔꯝꯃꯣꯏ ꯄꯟꯊꯧ. ꯃꯁꯤꯒꯤ ꯑꯅꯤꯁꯦ ꯃꯁꯛ ꯈꯪꯉꯤ. ꯑꯦ, ꯀꯗꯥꯏꯗ ꯎꯗꯅ ꯈꯪꯉꯤꯕ? ꯅꯣꯏꯕꯨ ꯀꯅꯥ ꯍꯪꯕ ꯂꯥꯛꯂꯝꯕꯅꯣ? ꯑꯍꯟ ꯑꯩꯈꯣꯏꯁꯤ. ꯑꯣꯏ ꯀꯩꯅꯣ ꯑꯍꯜ ꯍꯥꯏꯗꯤ? ꯁꯤ ꯅꯣꯏ ꯅꯄꯥꯒꯤ ꯑꯍꯜꯂꯣ? ꯑꯩꯅ ꯍꯥꯏꯗ꯭ꯔꯣ? ꯑꯩꯗꯤ ꯅꯍꯥꯟꯗꯩ ꯍꯥꯏꯖꯕꯅꯤ ꯅꯪ. ꯑꯣꯖꯥꯕꯨ ꯑꯩꯈꯣꯏ ꯍꯥꯟꯅ ꯈꯪꯖꯩ. ꯀꯔꯤꯒꯨꯝꯕ ꯃꯔꯨ ꯑꯣꯏꯕ ꯑꯃꯇꯪ ꯋꯥꯇꯥꯅꯖꯒꯦꯗꯅ ꯂꯥꯛꯆꯔꯝꯕꯅꯤ ꯑꯣꯖꯥ. ꯑꯦ ꯋꯥꯇꯥꯅꯕ ꯂꯥꯛꯄꯕꯨ ꯁꯝꯕꯜ ꯃꯔꯝꯗ ꯆꯦꯞꯊꯅꯕ꯭ꯔꯣ? ꯍꯨꯏ ꯅꯨꯡꯒ ꯂꯩꯔꯝꯒꯗ꯭ꯔꯥꯅ ꯍꯥꯟꯅ ꯌꯦꯡꯊꯣꯛꯆꯕꯅꯤ. ꯑꯗꯨꯛ ꯂꯥꯟꯅꯁꯨ ꯂꯧꯕꯤꯅꯨ. ꯃꯆꯤꯟꯒꯁꯨ ꯊꯤꯔꯤꯅꯦ. ꯅꯣꯏꯒꯤꯁꯦ ꯄꯣꯠ ꯍꯨꯔꯥꯟꯕ ꯂꯥꯛꯄ ꯁꯣꯏ ꯑꯣꯏꯔꯝꯅꯤꯌꯦ. ꯏꯃꯣꯝ, ꯌꯥꯔꯦꯅꯦ ꯅꯪꯕꯨ. ꯇꯞꯅ ꯏꯪꯅ ꯍꯥꯏꯅꯕ ꯌꯥꯕ ꯉꯥꯛꯇꯅꯤꯅꯦ. ꯁꯦ, ꯄꯟꯊꯧ ꯋꯥ ꯍꯥꯏꯒꯦ. ꯅꯪ ꯇꯨꯃꯤꯟꯅ ꯑꯃꯨꯛꯇ ꯂꯩꯌꯨꯀꯣ. ꯏꯕꯨꯡꯉꯣ, ꯀꯔꯤ ꯇꯧꯕ ꯊꯕꯛꯀꯤ ꯑꯣꯏꯔꯕꯅꯣ? ꯅꯣꯏꯅ ꯂꯥꯛꯂꯝꯃꯕꯣ? ꯑꯣꯖꯥ, ꯑꯩꯈꯣꯏꯁꯦ ꯊꯥꯡꯂꯣꯟ ꯁꯔꯤꯠ ꯁꯔꯥꯛꯀꯤ ꯃꯍꯩꯁꯦ ꯅꯤꯡꯊꯤꯅ ꯃꯃꯨꯠ ꯇꯥꯅ ꯇꯥꯛꯄꯤꯒꯗꯕ, ꯂꯝꯖꯤꯡꯕꯤꯒꯗꯕ ꯑꯃꯁꯨꯡ ꯊꯤꯔꯛꯂꯝꯕꯅꯤ. ꯑꯇꯩ ꯂꯝꯖꯤꯡꯅ ꯇꯥꯛꯄꯤꯕꯁꯤꯡꯁꯨ ꯂꯣꯏꯅ ꯎꯅꯖꯔꯨꯔꯦ. ꯃꯈꯣꯏꯅ ꯁꯤꯗ ꯆꯠꯂꯣꯗꯅ. ꯀꯔꯝꯅꯅꯣꯅꯦ ꯑꯩꯒꯤ ꯁꯤꯗꯩꯁꯤꯗꯕꯣ? ꯑꯣꯖꯥ, ꯍꯧꯖꯤꯛꯁꯦ ꯏꯅꯤꯡꯊꯧꯁꯨ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗꯕꯅꯤꯅ ꯃꯥꯒꯤ ꯁꯤꯟꯊꯥ ꯂꯣꯏꯅ ꯄꯤꯅꯔꯛꯈꯤꯕꯗꯅ ꯑꯃꯠꯇ ꯁꯪꯗꯦ ꯍꯥꯏꯕꯤꯔꯛꯄꯅꯤ. ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯂꯩꯕꯥꯛ ꯂꯥꯟꯃꯤ ꯋꯥꯠꯀꯅꯤ ꯇꯥꯖꯕ ꯑꯗꯨꯗ ꯃꯔꯨꯞ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯍꯦꯛꯇ ꯍꯧꯅꯖꯗꯅ ꯃꯁꯤꯗ ꯍꯦꯛꯇ ꯂꯦꯡꯖꯔꯛꯄꯅꯤ. ꯃꯥꯅꯤ ꯑꯣꯖꯥ. ꯄꯥꯕꯨꯡ, ꯃꯈꯣꯏꯒꯤꯁꯦ ꯑꯣꯏꯗꯕ ꯉꯥꯡꯕ ꯃꯥꯟꯕ ꯑꯃꯗꯤ ꯌꯥꯎꯔꯤ. ꯃꯤ ꯎꯁꯤꯠꯇ꯭ꯔꯕꯗꯤꯀꯣ. ꯁꯤ ꯎꯕ꯭ꯔꯥ? ꯍꯩꯃꯥ, ꯑꯃꯨꯛꯇ ꯉꯥꯏꯈꯣꯅꯦ ꯏꯃꯣꯝ ꯅꯪꯕꯣ. ꯏꯆꯥꯒꯨꯝꯕ ꯇꯝꯕꯅꯤ. ꯂꯥꯎ, ꯌꯨꯝꯗ ꯆꯪꯁꯤ. ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯋꯥꯗꯣ ꯅꯤꯡꯊꯤꯅ ꯇꯥꯟꯅꯔꯁꯤ. ꯏꯃꯣꯝ, ꯆꯠꯂꯣ. ꯅꯕꯨꯡ ꯑꯅꯤꯁꯤꯒꯤ ꯐꯤꯗꯥ ꯑꯃꯃꯝꯇ ꯄꯨꯊꯣꯛꯑꯒ ꯊꯅꯝꯃꯨ. ꯍꯣꯏ ꯄꯟꯊꯧ. ꯑꯗꯣ ꯄꯟꯊꯧ, ꯃꯣꯏꯕꯨ ꯀꯨꯏꯅ ꯂꯩꯍꯟꯕꯗꯤ ꯌꯥꯔꯣꯏꯀꯣ. ꯁꯠ ꯍꯟꯈꯤꯗꯧꯅꯦ. ꯃꯁꯤꯗꯤꯕ. ꯆꯪꯉꯣ. ꯅꯈꯣꯏ ꯑꯅꯤꯁꯨ. ꯍꯧꯖꯤꯛꯁꯦ ꯅꯈꯣꯏꯅ ꯊꯥꯡ ꯇꯦꯟ ꯇꯝꯅꯤꯗꯅ ꯈꯜꯂꯛꯂꯤꯕ ꯑꯁꯤꯕꯣ ꯀꯔꯤꯗꯒꯤ ꯐꯥꯎꯔꯛꯈꯤꯕꯅꯣ? ꯀꯔꯝꯅꯅꯣ ꯍꯥꯏꯕꯗꯣ ꯍꯥꯏꯌꯨ ꯇꯥꯁꯤ. ꯑꯣꯖꯥ, ꯑꯩꯈꯣꯏꯁꯦ ꯊꯣꯏꯗꯣꯛꯅ ꯈꯪꯖ ꯍꯩꯖꯔꯕꯁꯨ ꯅꯠꯆꯗꯦ. ꯁꯨꯝ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯝꯁꯤꯟꯒꯦꯗꯤ ꯈꯟꯖꯔꯒ ꯂꯩꯖꯔꯛꯄꯅꯤ. ꯑꯗꯨꯗ ꯍꯣ, ꯈꯪꯉꯦ. ꯑꯗꯣ ꯅꯈꯣꯏ ꯑꯅꯤꯃꯛ ꯄꯨꯂꯞ ꯃꯍꯩꯁꯦ ꯇꯝꯒꯦ ꯈꯜꯂꯤꯕ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤ ꯑꯣꯖꯥ. ꯑꯣꯖꯥꯗꯤ ꯁꯅꯥ ꯀꯣꯅꯨꯡꯗꯁꯨ ꯑꯁꯨꯝꯅ ꯃꯍꯩ ꯇꯝꯕꯤꯔꯤ ꯍꯥꯏꯅꯁꯨ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯖꯕ. ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯏꯅꯤꯡꯊꯧ ꯐꯤꯕꯝ ꯐꯠꯇ꯭ꯔꯤꯕꯅꯤ나 ꯃꯗꯨ ꯄꯨꯝꯕꯗꯣ ꯃꯈꯥ ꯆꯠꯊꯗ꯭ꯔꯤ. ꯁꯦ, ꯐꯤꯗꯥꯁꯤꯗ ꯐꯝꯃꯨ. ꯑꯣꯖꯥ, ꯑꯩꯈꯣꯏꯒꯤꯁꯤꯅ ꯑꯃꯨꯛ
ꯁꯅꯥ ꯀꯣꯅꯨꯡ ꯆꯠꯄꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯂꯩꯕꯗꯒꯤ ꯑꯣꯖꯥꯒꯤꯁꯤꯗ ꯇꯥꯟꯅꯕ ꯂꯥꯛꯆꯔꯤꯕꯅꯤ. ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯉꯁꯤ ꯃꯉꯥꯏ. ꯑꯩꯗꯤ ꯌꯨꯝ ꯁꯪꯒꯥꯏꯁꯤꯗ ꯂꯩꯇꯕꯁꯨ ꯀꯨꯏꯔꯦ. ꯉꯁꯤ ꯈꯛꯇꯅꯤ ꯃꯁꯤꯗ ꯂꯦꯡꯂꯛꯂꯤꯕ. ꯏꯃꯣꯝ ꯑꯁꯤꯅ ꯉꯁꯤꯗꯤ ꯂꯥꯛꯇꯕ ꯌꯥꯔꯣꯏꯗꯅ ꯀꯧꯕ ꯂꯥꯛꯂꯤꯕꯅꯤꯅꯦ. ꯑꯣꯖꯥ, ꯑꯗꯣ ꯑꯣꯖꯥ ꯂꯩꯇ꯭ꯔꯒꯗꯤ ꯊꯥꯡꯂꯣꯟ ꯇꯝꯕꯤꯕ ꯑꯁꯤꯕꯨ ꯈꯟꯅꯁꯤ. ꯁꯦ, ꯑꯁꯨꯝ ꯇꯧꯔꯣ. ꯍꯌꯦꯡꯒꯤ ꯃꯊꯪ ꯍꯪꯆꯤꯠ ꯑꯁꯦ ꯑꯩ ꯃꯁꯤꯗ ꯑꯃꯨꯛ ꯂꯥꯛꯀꯅꯤ. ꯃꯗꯨꯗ ꯅꯈꯣꯏꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯗꯨꯗ ꯍꯦꯛꯇ ꯀꯣꯏꯊꯣꯛꯔꯣ. ꯑꯁ, ꯑꯣꯖꯥꯅ ꯇꯥꯛꯄꯤꯒꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯣꯖꯥ. ꯈꯨꯅꯤꯡꯒꯤꯅꯦ. ꯑꯣꯖꯥ, ꯑꯩꯈꯣꯏꯒꯤꯗꯤ ꯑꯣꯖꯥꯅ ꯍꯥꯏꯕꯤꯕ ꯑꯗꯣ ꯂꯣꯏꯅ ꯌꯥꯖꯔꯦ. ꯑꯣꯍꯣ, ꯐꯔꯦ ꯐꯔꯦ. ꯑꯗꯨꯗꯤ ꯅꯈꯣꯏꯁꯨ ꯉꯁꯤꯒꯤꯗꯤ ꯍꯟꯅꯕ ꯇꯧꯔꯣꯀꯣ. ꯍꯣꯏ ꯍꯣꯏ ꯑꯣꯖꯥ. ꯑꯁ, ꯁꯨꯡꯊꯣꯛ ꯍꯦꯛ ꯊꯣꯛꯂꯛꯇꯦꯗ. ꯅꯈꯣꯏꯕꯨ ꯀꯔꯤ ꯍꯪꯅꯤꯡꯂꯤꯕꯒꯦ? ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦꯗ ꯑꯣꯖꯥ. ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ. ꯑꯣꯖꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ... ꯑꯣꯍꯣ, ꯐꯔꯦ ꯐꯔꯦ. ꯃꯇꯝ ꯀꯨꯏꯅ ꯁꯥꯒꯠꯂꯛꯄ ꯑꯩꯈꯣꯏꯒꯤ ꯃꯪꯂꯥꯟ ꯅꯨꯃꯤꯠ ꯈꯔꯅꯤꯇ ꯉꯥꯏꯔꯦꯗꯣ. ꯑꯉꯝꯕ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯂꯥꯟꯃꯤꯁꯤꯡꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯂꯩꯄꯥꯛ ꯑꯁꯤ ꯌꯧꯅ ꯆꯪꯁꯤꯜꯂꯛꯀꯅꯤ ꯑꯉꯝꯕ? ꯊꯣꯏꯅ ꯋꯥꯒꯅꯨ. ꯑꯆꯧꯕ ꯄꯨꯈ꯭ꯔꯤ ꯑꯃꯗ ꯌꯣꯛꯇꯨꯅ ꯊꯝꯕ ꯉꯥꯁꯤꯡ ꯑꯗꯨꯕꯨ ꯐꯥꯕ ꯉꯝꯗꯦ. ꯀꯔꯤꯒꯤ ꯋꯥꯔꯣꯅꯤ? ꯍꯨ ꯆꯦꯜꯂꯕ ꯏꯁꯤꯡ ꯑꯣꯜꯍꯟꯗꯨꯅ ꯌꯥꯝꯅ ꯂꯥꯏꯅ ꯍꯥꯠꯄ ꯌꯥꯔꯕ ꯏꯁꯤꯡꯅ ꯌꯣꯛꯄ ꯉꯥ ꯉꯥꯛꯇꯅꯤ. ꯑꯉꯝꯕ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯨ ꯂꯩꯔꯝꯗꯨꯅ ꯑꯩꯈꯣꯏꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯂꯕꯗꯤ? ꯍꯩ, ꯉꯥ ꯑꯗꯨꯕꯨ ꯃꯄꯨꯗꯨꯅ ꯀꯟꯕ ꯉꯝꯈꯤꯔꯣ? ꯈꯨꯂꯩꯔꯣꯛ ꯍꯥꯏꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯨꯗꯨ ꯃꯅꯥꯛꯇ ꯇꯥꯔꯝꯕ ꯂꯩꯇꯨꯝ ꯑꯃꯅ ꯄꯤꯈꯝꯅꯍꯟꯕ ꯌꯥꯏ. ꯑꯍꯣꯏ ꯑꯉꯝꯕ, ꯅꯅꯥꯏ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯁꯣꯏꯗꯅꯕ ꯄꯥꯡꯊꯣꯛꯆꯒꯅꯤ. ꯑꯗꯨꯒ ꯑꯃꯅ ꯂꯩꯕꯥꯛꯁꯤꯗ ꯂꯩꯔꯤꯕ ꯑꯃꯣꯝ ꯑꯃꯇ ꯍꯥꯠꯄ ꯌꯥꯔꯣꯏ. ꯃꯁꯦ ꯏꯅꯤꯡꯊꯧꯒꯤ ꯑꯆꯦꯠꯄ ꯑꯔꯣꯟꯕ ꯌꯥꯊꯪꯅꯤ. ꯍꯥꯏꯕꯗꯤ ꯑꯉꯝꯕ? ꯉꯥ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯒꯗꯕꯅꯤ. ꯑꯩꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ, ꯑꯩꯈꯣꯏꯒꯤ ꯃꯆꯤꯟꯖꯥꯛ. ꯍꯨ ꯆꯦꯜꯂꯕ ꯏꯁꯤꯡ ꯑꯗꯨꯗ ꯑꯉꯝꯕ... ꯇꯥꯏꯕꯪꯗ ꯑꯃꯣꯝ ꯍꯥꯏꯕ ꯖꯤꯕ ꯑꯁꯦ ꯃꯨꯊꯠꯅꯕ ꯍꯨ ꯂꯩꯇꯦ. ꯑꯃꯣꯝ ꯂꯥꯕ ꯍꯥꯏꯅ ꯈꯥꯏꯗꯣꯛꯂꯤꯕ ꯑꯁꯤꯗ ꯍꯨꯕꯨ ꯃꯁꯛ ꯈꯪꯗꯕ ꯑꯁꯦ ꯂꯥꯕ ꯍꯥꯏꯕ ꯃꯆꯠ ꯑꯁꯤ. ꯍꯨ ꯍꯥꯏꯕ ꯍꯨ ꯑꯃꯣꯝꯇꯅ ꯈꯪꯒꯅꯤ. ꯑꯗꯨꯗꯤ ꯑꯉꯝꯕ, ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯏꯁꯤꯡꯁꯤ ꯑꯃꯣꯝꯅ ꯌꯥꯝꯅ ꯈꯪꯅ ꯊꯛꯂꯔꯣꯏ, ꯃꯁꯤ ꯑꯣꯏꯔꯦꯀꯣ? ꯊꯛꯂꯣꯏ. ꯑꯃꯣꯝꯅ ꯍꯨ ꯊꯛꯂꯣꯏ. ꯃꯌꯥꯏ ꯆꯝꯃꯟꯅꯕ ꯑꯩꯈꯣꯏꯒꯤ ꯂꯥꯂꯣꯡꯅꯤ ꯍꯥꯏꯕ ꯃꯈꯣꯏꯅ ꯈꯪꯂꯣꯏ. ꯂꯥꯕ ꯈꯛꯇꯅ ꯄꯟꯈꯩ ꯉꯥꯛꯄꯅꯤ. ꯂꯥꯕ ꯈꯛꯇꯅ ꯃꯊ꯭ꯋꯥꯏ ꯃꯥꯡꯕꯅꯤ. ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯗ ꯑꯃꯣꯝꯒꯤ ꯂꯩꯕꯥꯛ ꯂꯩꯇꯦ. ꯃꯈꯣꯏ ꯑꯃꯣꯝꯁꯤꯡꯗꯤ ꯍꯤꯡꯍꯧꯕ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯉꯥꯁꯤꯡ ꯑꯗꯨꯅꯤ. ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯃꯆꯤꯟꯖꯥꯛ ꯄꯤꯗꯨꯅ ꯅꯣꯏ ꯄꯦꯜꯍꯟꯗꯅ ꯆꯗꯥ ꯅꯧꯗꯥ ꯁꯟꯗꯣꯛꯍꯟꯕ ꯌꯥꯏ. ꯑꯗꯨꯗ ꯑꯉꯝꯕ, ꯀꯨꯝꯒꯤ ꯅꯣꯡꯖꯨ ꯅꯣꯡꯂꯦꯟ ꯅꯪꯂꯕ ꯄꯨꯈ꯭ꯔꯤ ꯑꯣꯏꯈ꯭ꯔꯕꯗꯤ ꯃꯗꯨꯗꯤ ꯀꯝꯗꯧꯕ? ꯏꯁꯤꯡ ꯏꯆꯥꯎꯅ ꯄꯨꯈꯤꯁꯅꯨ, ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯍꯨꯝꯈꯤꯁꯅꯨ. ꯑꯩꯒꯤ ꯃꯆꯤꯟꯖꯥꯛ ꯆꯥꯈ꯭ꯔꯤꯕ ꯂꯦꯝꯂꯩ ꯉꯥ ꯑꯗꯨ ꯑꯩꯒꯤꯅꯤ. ꯑꯩꯒ ꯂꯥꯞꯅꯈꯤꯕ ꯈꯛꯇꯅꯤ. ꯑꯗꯨꯕꯨ ꯑꯉꯝꯕ, ꯑꯩꯈꯣꯏꯅ ꯆꯪꯁꯤꯟꯒꯗꯧꯔꯤꯕ ꯂꯥꯂꯣꯡ ꯑꯁꯤꯕꯨ ꯉꯥꯗꯔ ꯅꯠꯇ꯭ꯔꯒ... ꯇꯨꯃꯤꯟ ꯂꯩꯌꯨ. ꯅꯍꯥꯛ ꯃꯇꯣꯏꯅꯔ?
ꯑꯉꯝꯕ ꯅꯅꯥꯏꯅ ꯍꯥꯏꯖꯕꯗꯤ ꯅꯅꯥꯏ ꯑꯩꯈꯣꯏꯗ ꯑꯉꯝꯕꯅ ꯑꯣꯟꯊꯣꯛꯅ ꯂꯥꯏꯅ ꯂꯥꯟꯅ ꯁꯤꯕꯨ ꯎꯍꯟꯕꯤꯔꯦ ꯑꯗꯨꯗ ꯂꯥꯟꯃꯤ ꯑꯃꯗ ꯑꯗꯨꯗ ꯍꯥꯏꯕ ꯋꯥ ꯑꯃ ꯂꯩꯇꯦ ꯂꯥꯟꯃꯤ ꯑꯃꯒ ꯂꯨꯆꯤꯡꯕ ꯑꯃꯒ ꯍꯨꯔꯥꯟꯕ ꯑꯃꯒ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏ ꯍꯨꯕ ꯆꯠꯄꯅꯤ ꯍꯨꯕ ꯍꯩꯕ ꯑꯉꯝꯕ ꯃꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯒꯗꯕꯅꯤ ꯅꯅꯥꯏ ꯃꯔꯛ ꯊꯠꯅ ꯍꯥꯏꯌꯨ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤ ꯃꯈꯣꯏꯒꯤ ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ ꯂꯦꯡꯊꯣꯔꯛꯇ꯭ꯔꯤꯕꯁꯤꯡ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯂꯧꯊꯣꯛꯀꯅꯤ ꯃꯈꯣꯏꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯑꯁꯤ ꯍꯧꯕ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯑꯔꯣꯟ ꯑꯊꯨꯞ ꯈꯪꯂꯕ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯂꯝꯖꯤꯡꯒꯗꯧꯔꯤꯕꯅꯤ ꯅꯅꯥꯏ ꯑꯩꯈꯣꯏ ꯚꯥꯞ ꯂꯣꯏꯅ ꯇꯥꯖꯔꯦ ꯑꯗꯨꯗꯤ ꯑꯉꯝꯕ ꯂꯨꯛ ꯍꯥꯟꯅꯅꯕ ꯇꯧꯔꯁꯤ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯖꯔꯦ ꯑꯩ ꯎꯃꯪ ꯋꯥꯃꯪꯗ ꯆꯥꯛꯂꯨꯛ ꯍꯥꯕ ꯑꯁꯦ ꯍꯥꯎꯏꯅꯦꯍꯦ ꯁꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯔꯁꯤ ꯑꯍꯣꯏ ꯑꯉꯝꯕ ꯍꯥꯟꯅ ꯍꯦꯛꯇ ꯍꯧꯕꯤꯔꯣ ꯐꯅ ꯀꯨꯏꯅꯗꯤ ꯇꯝꯃꯦ ꯍꯥꯏꯕꯕꯨ ꯊꯋꯥꯏ ꯌꯥꯎꯗꯕꯅ ꯀꯔꯤꯅꯣ ꯀꯥꯟꯅꯕꯗꯤ ꯏꯐꯪ ꯐꯪꯗꯦ ꯊꯥꯡꯈꯣꯛ ꯑꯆꯧꯕꯁꯤ ꯄꯥꯏꯍꯜꯂꯦꯔꯒ ꯄꯤꯔ ꯍꯨꯃꯥꯡꯅ ꯈꯪꯗꯕ ꯑꯃꯗꯤ ꯀꯟꯅ ꯆꯦꯟꯊꯔꯛꯏ ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟ ꯂꯩꯌꯨ ꯀꯩꯗꯧꯒꯦ ꯁꯦ ꯌꯨꯝ ꯍꯜꯂꯗꯧꯅꯤꯁꯦ ꯅꯠꯇꯦ ꯅꯪ ꯍꯟꯗꯛ ꯃꯔꯛꯁꯤ ꯑꯩꯕꯨ ꯊꯦꯝꯗꯅ ꯁꯤꯖꯤꯟꯅꯔꯤꯕꯁꯤꯕꯨ ꯑꯁꯤꯒꯤ ꯅꯨꯄꯥ ꯃꯥꯟꯕꯁꯤꯒ ꯍꯦꯛ ꯀꯥꯏꯅꯕ ꯅꯨꯃꯤꯠꯇ ꯂꯣꯏꯒꯗꯧꯔꯤꯕꯅꯤꯅꯦꯀꯣ ꯃꯥꯒ ꯑꯩꯒ ꯀꯥꯏꯅꯅꯤꯗꯤ ꯀꯅꯥ ꯍꯥꯏꯕ ꯃꯥꯅ ꯍꯥꯏꯅꯤꯅꯦ ꯃꯥꯅ ꯅꯣꯡꯃꯇ ꯅꯪꯉꯣꯟꯗ ꯊꯑꯣꯏꯅ ꯇꯧꯕꯤꯕ꯭ꯔꯣ ꯑꯣꯏꯗ ꯄꯥꯗꯕ ꯊꯣꯛꯂꯛꯍꯦ ꯅꯈꯣꯏ ꯑꯅꯤ ꯊꯋꯥꯏ ꯆꯪꯅ ꯑꯣꯔꯥꯏꯗ꯭ꯔꯦ ꯀꯥꯟꯅꯔꯔꯣꯏ ꯀꯥꯟꯅꯕꯕꯨꯗꯤ 이칸 ꯈꯪꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯤ ꯅꯈꯣꯏ ꯑꯅꯤꯁꯤꯗꯩꯗꯤ ꯌꯨꯝꯗ ꯑꯣꯔꯥꯏꯖꯔꯣ ꯑꯩꯅ ꯇꯝꯕꯤꯒꯦꯅ ꯇꯝꯕꯤꯕꯁꯨ ꯅꯠꯇꯦ ꯅꯣꯏꯅꯁꯨ ꯊꯋꯥꯏ ꯌꯥꯎꯖꯗ꯭ꯔꯕꯅꯤꯅ ꯍꯩꯔꯀꯥꯟꯗ ꯑꯣꯏꯅ ꯊꯦꯡꯅꯔꯁꯤ ꯋꯥꯍꯩꯗꯨꯗꯤ ꯈꯤꯇꯪ ꯍꯦꯟꯃꯟꯗ꯭ꯔꯣ ꯑꯩꯁꯨ ꯑꯗꯨꯛ ꯍꯣꯠꯅꯗꯕꯗꯤ ꯅꯠꯇꯦꯗꯅ ꯊꯥꯖꯗ꯭ꯔꯒ ꯑꯃꯨꯛꯇꯪ ꯆꯥꯌꯦꯡ ꯇꯧꯕꯤꯔꯗꯤ ꯐꯅꯤꯗꯣ ꯍꯩꯕꯨ ꯍꯩꯔꯝꯃꯗꯤ ꯐꯩꯅꯦ ꯀꯗꯥꯏ ꯊꯥꯡ ꯑꯃꯁꯦ ꯄꯤꯔꯛꯑꯣ ꯉꯁꯤꯗꯤ ꯌꯦꯡ ꯇꯥꯔꯦꯗꯅ ꯑꯩ ꯀꯔꯣꯝꯗ ꯂꯦꯞꯄꯨꯒꯦ ngasi디 소이드레다나 떡떡 빠유 야니니 아무지 마 이니서 아유 이마 레이나 또 하이마이마 이 같은 아이를 되나 가까이 속해 ꯀꯩꯁꯨ ꯇꯧꯕ ꯅꯠꯇꯦ ꯑꯩꯁꯨ ꯂꯥꯏꯊꯣꯛꯎꯔꯦ ꯁꯦ ꯊꯥꯡꯗꯣ ꯑꯃꯨꯛꯀ ꯄꯥꯏꯈꯠꯂꯣ ꯁꯦ 레이나 또 ngasi디 ꯇꯧꯔꯣꯏꯁꯦ ꯄꯥꯏꯈꯠꯂꯣꯗꯤ ꯄꯥꯏꯈꯠꯂꯣ 레이나 또 ngasiꯒꯤꯗꯤ ꯂꯦꯞꯄꯁꯦ ꯅꯪꯒꯤ ꯈꯨꯠꯁꯦ ꯏ ꯉꯥꯛꯇ ꯉꯥꯏꯔꯦ ꯐꯤ ꯑꯃꯅ ꯑꯃꯨꯛꯇ ꯌꯦꯠꯁꯤꯟꯁꯤꯁꯦ ꯐꯩ ꯑꯩꯒꯤ ꯈꯨꯠꯇ ꯅꯪꯅ ꯁꯧꯍꯜꯂꯕ ꯈꯪꯅꯤꯗꯅ ꯂꯩꯔꯝꯃꯣ 하이 그이노니 야마시는 떡도시보 레이나 또 그이노 능 떡도이더보 헤이 따니니 뭐하는 반이지 헤이 부리롱바 라울리 짱으로서 라오네 타와 힘나면 씨얼시 라오네 낭보 헤이메마 립드는 그 레이니니시 마시 라오드나 뭐 찡마 솔레이번 누피니다 시대 이씨 능 아이는 하나디 하이드로 ꯉꯥꯏꯈꯣ ꯅꯣꯏ ꯀꯅꯥꯝꯇ ꯆꯦꯟꯕ ꯌꯥꯔꯣꯏ ꯑꯣꯏ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ 레이나 또 ꯑꯩꯅ ꯇꯧꯒꯦꯅ ꯇꯧꯕꯗꯤ ꯅꯠꯇꯦꯀꯣ ꯈꯤꯇꯪꯁꯤ ꯂꯥꯎꯕ ꯏꯇꯥꯎ ꯅꯪꯕꯣ ꯅꯣꯏ ꯃꯇꯨꯡ ꯃꯅꯥꯎ ꯂꯥꯛꯇꯅ ꯍꯥꯈꯣꯕ ꯑꯌꯣ 이마 이따 마기 먹고도 바람마더라 ꯑꯩꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯃꯥꯗꯤ ꯈꯪꯉꯝꯃꯣꯏꯅꯦꯀꯣ ꯇꯥ ꯄꯥꯏꯔꯒ ꯇꯥꯟꯅꯔꯤꯕ ꯅꯨꯄꯤꯗꯨꯅꯕꯨ ꯀꯥꯏ ꯈꯪꯗꯣꯏꯅꯣꯃꯦ ꯃꯣꯏꯗ ꯑꯃꯨꯛꯇꯪ ꯆꯠꯂꯨꯁꯤꯁꯦ
ꯅꯪꯅ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯤ ꯀꯩꯒꯤꯅꯣꯕ? ꯃꯗꯨꯒꯤ ꯋꯥꯗꯣ ꯍꯧꯗꯣꯔꯛꯑꯅꯨ. ꯑꯩ ꯉꯝꯃꯔꯣꯏꯀꯣ. ꯑꯩꯗꯤ ꯉꯝꯃꯔꯣꯏ ꯍꯥꯏꯁꯤꯅꯤ. ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯧꯔꯛꯑꯅꯨ ꯅꯪ. ꯑꯁ, ꯑꯩ ꯅꯪꯒꯤ ꯃꯇꯦꯡꯗꯤ ꯐꯖꯅ ꯄꯥꯡꯈꯤꯕꯅꯤꯗ. ꯃꯇꯦꯡꯗꯣ ꯑꯇꯩ ꯑꯇꯩꯗ ꯇꯧꯅꯔꯁꯤ. ꯃꯗꯨꯒꯤ ꯊꯕꯛꯇꯨꯗꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯕꯤꯔꯛꯑꯅꯨꯀꯣ. ꯏꯃꯥ, ꯄꯟꯊꯧꯗꯣ ꯀꯩꯁꯨ ꯇꯧꯔꯣꯏꯃꯤ. ꯇꯞꯅ ꯆꯠꯂꯣꯕ. ꯃꯗꯨꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ. ꯃꯔꯝꯗꯣ ꯅꯤꯡꯊꯤꯅ ꯃꯨꯟꯅꯁꯨ ꯈꯪꯗꯅ ꯑꯗꯨꯛ ꯌꯥꯝ ꯈꯟꯖꯜꯂꯤꯗꯣ. ꯑꯁ, ꯄꯦꯜꯂꯕꯅꯤꯍꯦ. ꯏꯇꯥꯎ, ꯑꯥꯗ ꯂꯥꯛꯏꯁꯤ ꯂꯩꯅꯥꯇꯣꯟ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤꯅꯦ. ꯏꯇꯥꯎ ꯅꯪ ꯂꯩꯍꯧꯔꯣꯏ. ꯑꯩꯗꯤ ꯍꯥꯜꯂꯝꯃꯒꯦ. ꯑꯁ, ꯉꯥꯏꯈꯣꯃꯦ. ꯁꯦ, ꯑꯝꯇ ꯉꯥꯏꯈꯣꯁꯦ. ꯑꯩ ꯐꯖꯅ ꯍꯥꯏꯖꯒꯦꯕ ꯏꯇꯥꯎ. ꯊꯥꯡ ꯌꯦꯞꯄ ꯑꯃ ꯇꯣꯔꯅꯤꯀꯣ ꯁꯦ. ꯑꯩꯗꯤ ꯃꯣꯟ ꯑꯃ ꯏꯁꯤꯡ ꯁꯦꯡꯗꯦ ꯁꯤ ꯅꯨꯄꯤꯁꯦ. ꯂꯩꯅꯥꯇꯣꯟ, ꯀꯥꯏꯗꯅꯣ? ꯑꯣ, ꯅꯈꯣꯏ ꯑꯃꯨꯛ ꯊꯦꯡꯅꯔꯕ? ꯉꯥꯏꯈꯣ. ꯑꯝꯇ ꯇꯞꯊꯥꯒꯣ. ꯑꯩ ꯅꯍꯥꯟꯒꯤꯗꯣ ꯁꯣꯏꯈ꯭ꯔꯦꯕ. ꯑꯩꯅ ꯇꯧꯒꯦꯅ ꯇꯧꯈꯤꯕꯁꯨ ꯅꯠꯇꯦ. ꯏꯁ, ꯇꯧꯒꯦꯅ ꯇꯧꯕ ꯅꯠꯇꯦ ꯀꯥꯏꯅ. ꯅꯔꯥ ꯂꯩꯕꯩ ꯅꯠꯇ꯭ꯔꯣ ꯆꯦꯜꯂꯤꯗꯣ? ꯍꯩ, ꯏꯕꯨꯡꯉꯣ ꯑꯅꯤꯁꯤ ꯑꯩꯈꯣꯏꯗ ꯂꯥꯛꯂꯝꯕꯗꯨ ꯅꯠꯇ꯭ꯔꯅꯦ? ꯃꯥꯅꯤ ꯏꯃꯥ. ꯍꯩ, ꯀꯔꯝꯕꯅꯣ? ꯏꯆꯥꯅꯨꯄꯤꯒꯤ ꯈꯨꯕꯤ ꯁꯣꯛꯍꯜꯂꯝꯕꯗꯣ? ꯇꯨ, ꯁꯤ ꯅꯨꯄꯥꯁꯦ. ꯅꯪ ꯂꯝꯕꯤꯗ ꯊꯦꯡꯅꯕꯒꯤ ꯐꯕꯅꯤꯀꯣ. ꯌꯥꯔꯦ, ꯇꯣꯛꯑꯣ ꯅꯪꯁꯨ. ꯏꯕꯨꯡꯉꯣ, ꯅꯆꯜꯁꯤ ꯉꯥꯏꯍꯥꯛꯇ ꯂꯩꯃꯤꯟꯅꯔꯝꯃꯨ. ꯅꯣꯏ ꯊꯦꯡꯅꯕ ꯌꯥꯝ ꯐꯔꯦ. ꯑꯦ, ꯀꯔꯤꯒꯤ? ꯑꯩꯗꯤ ꯃꯣꯏꯒ ꯂꯩꯃꯤꯟꯅꯍꯧꯔꯒ ꯀꯩꯗꯧꯅꯗꯣꯏꯕ? ꯏꯃꯥ, ꯌꯥꯏ. ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯃꯥ. ꯆꯠꯊꯣꯛꯑꯦ, ꯅꯔꯤꯜ ꯃꯇꯥꯗꯨꯒ. ꯍꯩ, ꯃꯗꯨꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ. ꯏꯕꯨꯡꯉꯣ, ꯅꯆꯜꯁꯤ ꯉꯥꯏꯍꯥꯛꯇ ꯂꯩꯃꯤꯟꯅꯔꯝꯃꯨ. ꯏꯃꯥ ꯀꯣꯅꯨꯡ ꯌꯧꯗꯕ ꯌꯥꯗ꯭ꯔꯦ. ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯏꯃꯥꯅ ꯍꯥꯏꯁꯤꯕꯣ? ꯅꯪꯒꯤ ꯑꯣꯖꯥ ꯄꯟꯊꯧꯗꯣ ꯁꯅꯥ ꯀꯣꯅꯨꯡꯗ ꯍꯨꯔꯥꯟꯕ ꯆꯪꯉꯦ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ? ꯍꯨꯔꯥꯟꯕꯗꯣ ꯇꯥꯟꯅꯕ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯔꯤꯅꯦ. ꯃꯗꯨꯒꯤꯅꯤ ꯉꯁꯤ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯦ ꯍꯥꯏꯔꯤ. ꯑꯁ, ꯏꯃꯥ, ꯑꯩꯒ ꯄꯨꯟꯅ ꯑꯗꯨꯝ ꯆꯠꯂꯁꯤꯕ? ꯍꯥꯏ, ꯌꯥꯗꯦ. ꯏꯕꯨꯡꯉꯣ, ꯅꯈꯣꯏꯁꯨ ꯏꯃꯥꯅ ꯃꯁꯛ ꯈꯪꯕ ꯉꯥꯛꯇꯅꯤ. ꯌꯥꯔꯒꯗꯤ ꯅꯆꯜꯁꯤ ꯌꯨꯝ ꯐꯥꯎꯕꯗ ꯅꯈꯣꯏꯒ ꯇꯧꯔꯒ ꯑꯃꯨꯛꯇ ꯂꯩꯃꯤꯟꯅꯔꯝꯃꯨ. ꯑꯩ ꯆꯠꯂꯦꯀꯣ. ꯑꯁ, ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ. ꯍꯥꯏ, ꯈꯠꯅ ꯆꯩꯅ ꯇꯧꯒꯅꯨꯀꯣ. ꯑꯩ ꯆꯠꯂꯦꯀꯣ. ꯈꯪꯅꯤꯗꯅ. ꯑꯦ, ꯂꯩꯅꯥꯇꯣꯟ, ꯀꯥꯏꯗꯅꯣ? ꯉꯥꯏꯈꯣ, ꯆꯠꯃꯤꯟꯅꯁꯦ. ꯑꯣꯏ, ꯏꯟꯅꯔꯛꯀꯅꯨꯀꯣ. ꯍꯦꯛ ꯏꯟꯅꯔꯛꯄꯗ ꯅꯨꯡꯁꯤ ꯎꯔꯕ? ꯏꯇꯥꯎ ꯑꯝꯇ ꯉꯥꯏꯈꯣꯃꯦ. ꯆꯪꯉꯨꯔꯅꯨ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯂꯥꯛꯑꯣ, ꯂꯥꯞꯅ ꯏꯟꯅꯔꯁꯤ. ꯃꯇꯝ ꯐꯠꯇꯦ ꯏꯇꯥꯎ. ꯅꯪ ꯃꯉꯥꯏꯔꯦꯍꯦ. ꯍꯣꯏꯕ, ꯅꯪ ꯀꯥꯟꯗ ꯑꯩꯅ ꯑꯃꯨꯛ ꯇꯧꯗꯣꯏꯅꯤ ꯀꯩꯗꯧꯔꯒꯦ? ꯅꯠꯇꯦꯅꯦ. ꯍꯧꯖꯤꯛꯄꯨ ꯀꯩꯗꯧꯅ ꯑꯩꯈꯣꯏꯅ ꯃꯥꯁꯤꯟꯅꯗꯣꯏꯅꯣ? ꯑꯣ, ꯃꯇꯝ ꯐꯠꯇ꯭ꯔꯦ. ꯂꯥꯛꯑꯣ. ꯍꯧꯖꯤꯛꯀꯤ ꯄꯥꯎꯗ ꯇꯥꯔꯝ ꯅꯠꯇ꯭ꯔꯣ ꯅꯪ? ꯑꯗꯣ ꯏꯇꯥꯎ, ꯅꯪ ꯁꯥꯎꯗꯤ ꯁꯥꯎꯔꯅꯨ. ꯑꯩꯁꯦ ꯂꯩꯍꯧꯕꯅ ꯐꯔꯦ. ꯉꯁꯤꯗꯤ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯕ ꯌꯥꯗ꯭ꯔꯦ. ꯈꯣꯡꯁꯨ ꯍꯥꯞꯅꯤꯡꯕꯅ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦ ꯑꯩꯗꯤ. ꯑꯁ, ꯇꯧꯔꯨꯅꯨ. ꯂꯥꯛꯑꯣ ꯃꯤꯇꯥꯎ. ꯑꯁꯦꯡꯕꯅꯦ ꯃꯤꯇꯥꯎ ꯅꯪꯕꯣ. ꯋꯥꯌꯥ ꯆꯪꯉꯛꯄꯒꯤꯗꯣ ꯑꯗꯨꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦꯕ. ꯅꯪꯒꯤꯁꯦ ꯁꯦꯡꯗꯤ ꯁꯦꯡꯉꯦꯀꯣ ꯏꯇꯥꯎ. ꯍꯣꯏ ꯃꯤ, ꯁꯦꯡꯉꯤ ꯀꯩꯗꯧꯔꯒꯦ? ꯐꯔꯦ. ꯑꯩꯁꯨ ꯇꯟꯖꯥꯁꯦ ꯇꯥꯡꯅ ꯐꯪꯕꯅꯤꯅ ꯃꯥꯡꯍꯟꯅꯤꯡꯗ ꯇꯧꯅꯤꯀꯣ ꯏꯇꯥꯎ. ꯑꯩꯅ ꯈꯟꯖꯕ ꯃꯍꯥꯛꯇꯣ ꯉꯁꯤꯗꯤ ꯑꯩꯅ ꯁꯦꯟꯅꯗꯧꯔꯕꯅꯤ. ꯑꯣ, ꯐꯔꯦ. ꯂꯩꯍꯧꯔꯣ, ꯂꯩꯃꯤꯟꯅꯍꯧꯔꯣ. ꯃꯃꯤꯠ ꯃꯅꯥꯒ ꯂꯪꯈꯠꯂꯛꯑꯗꯤ ꯊꯋꯥꯏ ꯍꯤꯡꯅꯕ ꯍꯦꯛꯇ ꯆꯦꯜꯂꯛꯑꯣ ꯍꯥꯏꯁꯤꯅꯤꯀꯣ. ꯍꯣꯏꯗ. ꯑꯩꯃ, ꯌꯧꯈ꯭ꯔꯦꯅꯦꯁꯦ. ꯑꯩ ꯆꯠꯂꯦꯀꯣ ꯏꯇꯥꯎ. ꯍꯣꯏ. ꯑꯩꯈꯣꯏꯒꯤ ꯁꯒꯣꯜ ꯂꯥꯟꯃꯤꯁꯤꯡ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕ꯭ꯔꯥ? ꯂꯣꯏꯖꯔꯦ ꯑꯉꯝꯕ. ꯌꯥꯁꯜꯂꯛꯄ ꯄꯨꯝꯅꯃꯛ ꯂꯣꯏꯔꯗꯨꯅ ꯆꯤꯡꯈꯣꯡꯒꯤ ꯂꯝꯍꯥꯡꯗ ꯂꯣꯏꯅꯃꯛ ꯁꯟꯇꯣꯛꯇꯨꯅ ꯂꯩꯖꯍꯧꯔꯦ ꯑꯉꯝꯕ. ꯑꯗꯨꯗꯤ ꯑꯉꯝꯕꯁꯤꯡ ꯇꯥꯔꯣ. ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯄꯨꯝꯅꯃꯛ ꯁꯨꯔꯕꯅꯤꯅ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯃꯥꯏꯀꯩ ꯑꯍꯨꯝꯗꯒꯤ ꯂꯥꯟꯗꯥꯔꯒꯅꯤ. ꯏꯅꯤꯡꯊꯧꯅ ꯊꯥꯔꯛꯄ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯉꯁꯤꯃꯛ ꯃꯈꯣꯏꯒꯤ ꯉꯝꯈꯩꯒꯤ ꯂꯥꯟꯃꯤꯁꯤꯡ ꯇꯨꯝꯅ ꯍꯥꯠꯂꯒꯅꯤ. ꯑꯉꯝꯕ, ꯉꯝꯈꯩ ꯃꯌꯥꯗ ꯂꯩꯈꯤꯕ ꯂꯥꯟꯃꯤꯁꯤꯡ ꯍꯧꯖꯤꯛꯁꯨ ꯍꯜꯋꯥꯏꯔꯛꯇ꯭ꯔꯦ. ꯀꯝꯗꯧꯕ ꯇꯥꯔꯦ ꯑꯉꯝꯕ?
ꯃꯈꯣꯏꯒꯤ ꯉꯝꯈꯩ ꯃꯌꯥꯗ ꯂꯩꯕ ꯂꯥꯟꯃꯤꯁꯤꯡ ꯃꯁꯤꯡ ꯌꯥꯝꯗꯦ ꯍꯥꯏꯕ ꯄꯥꯎ ꯐꯪꯂꯦ. ꯑꯉꯝꯕ, ꯑꯩꯈꯣꯏꯒꯤ ꯅꯧꯅ ꯈꯣꯡꯁꯥꯟꯈꯤꯕ ꯂꯥꯟꯃꯤꯁꯤꯡ ꯍꯜꯋꯥꯏꯔꯛꯂꯕ ꯃꯇꯨꯡ ꯑꯩꯈꯣꯏꯁꯤ ꯏꯪꯅ ꯈꯣꯡꯁꯥꯜꯂꯕꯗꯤ ꯑꯉꯝꯕ ꯍꯦꯟꯅ ꯐꯒꯅꯤ ꯈꯟꯖꯩꯗꯣ. ꯑꯌꯦꯠ ꯑꯄꯟ ꯀꯌꯥ ꯂꯥꯛꯁꯅꯨ. ꯑꯩꯈꯣꯏꯒꯤ ꯂꯥꯜꯍꯧ ꯑꯍꯣꯡꯕ ꯂꯩꯔꯣꯏ. ꯃꯈꯣꯏꯒꯤ ꯉꯝꯈꯩꯒꯤ ꯂꯥꯟꯃꯤꯁꯤꯡ ꯍꯥꯠꯀꯅꯤ, ꯃꯅꯥꯛ ꯅꯛꯄ ꯈꯨꯜꯁꯤꯡ ꯇꯨꯝꯅ ꯎꯠ ꯑꯣꯜꯍꯟꯒꯅꯤ. ꯑꯉꯝꯕ, ꯅꯅꯥꯏ ꯑꯩꯈꯣꯏ ꯑꯉꯝꯕꯒꯤ ꯌꯥꯊꯪ ꯉꯥꯏꯗꯨꯅ ꯂꯩꯖꯔꯦ. ꯋꯥꯔꯦꯡ ꯍꯧꯖꯤꯛ ꯅꯁꯥ ꯅꯁꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯈꯣꯝꯖꯤꯟꯗꯨꯅ ꯁꯦꯝ ꯁꯥꯕ ꯍꯧꯔꯣ. ꯑꯋꯥꯠ ꯑꯄꯥ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯒꯗꯕꯅꯤ. ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏ ꯈꯨꯂꯩꯔꯣꯛꯀꯤ ꯉꯝꯈꯩ ꯉꯝꯅꯃꯛ ꯎꯠ ꯑꯣꯜꯍꯜꯂꯁꯤ. ꯑꯁꯨꯝꯅ ꯌꯦꯡꯅꯕꯒꯤ ꯂꯥꯟꯃꯤꯁꯤꯡ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯈꯨꯂꯩꯔꯣꯛꯀꯤ ꯉꯝꯈꯩꯗ ꯆꯪꯁꯤꯟꯕ ꯍꯧꯔꯛꯂꯦ. ꯈꯨꯂꯩꯔꯣꯛꯀꯤ ꯉꯝꯈꯩ ꯉꯥꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡꯒꯤ ꯐꯤꯕꯝ ꯈꯪꯅ ꯂꯥꯛꯂꯤꯕ ꯌꯦꯡꯅꯕꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯃꯇꯨ ꯁꯣꯜꯂꯕ ꯂꯥꯟꯃꯤꯁꯤꯡ ꯑꯃꯃꯝꯇ ꯑꯣꯏꯅ ꯍꯥꯠꯄ ꯍꯧꯔꯛꯂꯝꯃꯤ. ꯌꯦꯡꯅꯕꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯕ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯈꯨꯂꯩꯔꯣꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯀꯞꯄ ꯂꯥꯎꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯝꯗꯦ. ꯑꯁꯨꯝꯅ ꯉꯝꯈꯩꯒꯤ ꯂꯥꯟꯃꯤꯁꯤꯡ ꯇꯨꯝꯅ ꯍꯥꯠꯄ ꯂꯣꯏꯔꯗꯨꯅ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯤꯕ ꯈꯨꯜꯁꯤꯡꯗ ꯂꯩꯕ ꯈꯨꯟꯖꯥꯁꯤꯡ ꯃꯊꯪ ꯃꯊꯪ ꯍꯥꯠꯄ ꯍꯧꯔꯛꯂꯝꯃꯤ. ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕ ꯅꯨꯄꯤ ꯑꯉꯥꯡ ꯀꯌꯥ ꯊꯋꯥꯏ ꯍꯤꯡꯅꯕ ꯃꯇꯤꯟ ꯆꯣꯔꯕ ꯌꯦꯡꯅꯕꯒꯤ ꯈꯌꯥꯠꯇ ꯃꯐꯤ ꯀꯣꯝꯕ ꯇꯥꯈꯤ. ꯌꯦꯡꯍꯩꯗ꯭ꯔꯕ ꯇꯨ ꯆꯨꯡꯂꯕ ꯋꯥꯔꯤ ꯀꯌꯥꯗꯣ ꯈꯨꯂꯩꯔꯣꯛꯀꯤ ꯉꯝꯈꯩ ꯑꯗꯨꯗ ꯑꯃꯝꯕ ꯃꯥꯅ ꯑꯗꯨꯃꯛ ꯀꯨꯞꯁꯤꯟꯈꯤ. ꯀꯩꯅꯣꯅꯦ, ꯅꯨꯃꯤꯠꯇꯤ ꯇꯥꯁꯤꯜꯂꯛꯀꯗꯧꯔꯦ. ꯃꯣꯏ ꯃꯃꯥꯗꯨꯕꯨ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤꯁꯤꯕꯣ. ꯀꯩ ꯃꯣꯝꯁꯦ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯝꯃꯒ ꯀꯗꯥꯏ ꯌꯧꯈ꯭ꯔꯕꯅꯣ ꯈꯪꯗꯦꯕ. ꯍꯥꯏ, ꯁꯒꯣꯜ ꯃꯈꯣꯜ ꯅꯠꯇ꯭ꯔꯅꯦ? ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛꯃꯛ ꯅꯁꯥ ꯅꯁꯥꯒꯤ ꯊꯋꯥꯏ ꯍꯤꯡꯅꯅꯕ ꯆꯦꯜꯍꯧꯔꯣ. ꯈꯥ ꯊꯪꯕ ꯎꯌꯣꯛꯄꯣꯛ ꯇꯝꯅ ꯉꯁꯤ ꯀꯣꯔꯧ ꯅꯨꯃꯤꯠ ꯑꯁꯤꯗ ꯊꯨꯅꯃꯛ ꯈꯣꯡꯁꯥꯟꯅꯕ ꯇꯧꯔꯣ. ꯌꯦꯛꯅꯕ ꯂꯥꯟꯃꯤꯁꯤꯡꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯑꯊꯨꯕ ꯃꯇꯝꯗ ꯈꯨꯗꯨꯝ ꯆꯟꯈ꯭ꯔꯒꯅꯤ. ꯇꯥꯎ ꯅꯊꯋꯥꯏ ꯍꯤꯡꯅꯅꯕ ꯆꯦꯜꯍꯧꯔꯣ. ꯅꯊꯋꯥꯏ ꯍꯤꯡꯅꯅꯕ ꯆꯦꯜꯍꯧꯔꯣ. ꯍꯥꯏ, ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ? ꯂꯦꯅꯥꯇꯣꯟ, ꯇꯥꯔꯤꯕ꯭ꯔꯣ ꯅꯪꯕꯣ? ꯄꯂꯦꯝꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕ. ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯗ꯭ꯔꯦ. ꯑꯦ, ꯀꯩꯅꯣ ꯅꯪ ꯇꯧꯏꯗꯨꯅ? ꯂꯣꯏꯁꯤꯜꯂꯤꯕꯅꯦ. ꯑꯦ, ꯀꯔꯤꯒꯤ? ꯂꯥꯟ ꯆꯠꯅꯕ. ꯀꯩꯅꯣ, ꯅꯪꯒꯤꯁꯦ ꯑꯁꯦꯡꯕ꯭ꯔꯅꯦ? ꯃꯥꯟꯗꯕ꯭ꯔꯥ? ꯅꯪ ꯊꯋꯥꯏ ꯁꯣꯏꯗꯅ ꯃꯥꯡꯖꯅꯤꯗꯣ. ꯃꯤ ꯈꯨꯗꯤꯡꯃꯛ ꯅꯣꯡꯃꯗꯤ ꯁꯤꯒꯗꯕ ꯉꯥꯛꯇꯅꯦ. ꯂꯦꯅꯥꯇꯣꯟ, ꯑꯩꯅ ꯍꯥꯏꯕ ꯇꯥꯈꯣ. ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯂꯥꯟꯊꯦꯡꯅꯗꯨꯅ ꯂꯩꯔꯒ ꯂꯣꯠꯇꯨꯅ ꯂꯩꯕ ꯉꯝꯃꯣꯏ. ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯞꯄ ꯉꯝꯂꯔꯣꯏꯗꯕ꯭ꯔꯥ? ꯑꯩ ꯉꯝꯒꯅꯤ ꯍꯥꯏꯕ ꯅꯪꯅꯗꯤ ꯈꯪꯂꯝꯒꯅꯤ. ꯄꯨꯔꯩꯔꯣꯝꯕ ꯂꯩꯅꯥꯇꯣꯟꯒꯤꯗꯃꯛ ꯂꯩꯕꯥꯛꯀꯤꯗꯃꯛ ꯆꯠꯄꯗ ꯇꯥꯈꯤ. ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯩꯅꯥꯇꯣꯟ ꯃꯃꯥꯒꯤ ꯂꯤꯈꯨꯟ ꯂꯤꯕꯅꯤ, ꯐꯪꯗꯦ. ꯄꯨꯔꯩꯔꯣꯝꯕ ꯃꯥꯒꯤ ꯃꯔꯨꯞ ꯁꯅꯥꯍꯜꯕꯨ ꯊꯦꯡꯅꯕ ꯈꯨꯗꯤꯡꯗ ꯍꯪꯂꯤ. ꯀꯅꯥꯅꯁꯨ ꯆꯨꯝꯅ ꯑꯃꯠꯇ ꯈꯨꯝꯂꯛꯇ꯭ꯔꯦ. ꯌꯦꯡꯅꯕꯅ ꯇꯛꯈꯥꯏꯔꯛꯇꯨꯅ ꯂꯩꯔꯕ ꯂꯩꯕꯥꯛ ꯑꯗꯨꯕꯨ ꯀꯟꯅꯕ ꯂꯦꯞꯇꯅ ꯍꯣꯠꯅꯔꯤ. ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯄ ꯂꯥꯛꯅꯔꯤ. ꯑꯏꯪꯕ ꯅꯨꯡꯁꯤꯠꯅ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝ ꯑꯗꯨꯗ ꯂꯦꯞꯇꯅ ꯁꯤꯠꯂꯤ. ꯂꯥꯟꯃꯤ ꯀꯌꯥ ꯆꯣꯛꯊꯅꯗꯨꯅ ꯄꯣꯔꯣꯛ ꯁꯣꯟꯕ ꯂꯦꯞꯅꯗꯦ. ꯃꯩ ꯃꯆꯤ ꯊꯥꯒꯠꯅꯗꯨꯅ ꯂꯥꯟꯃꯤꯁꯤꯡ ꯀꯣꯏꯅ ꯐꯝꯗꯨꯅ ꯂꯩꯅꯔꯦ. ꯃꯁꯤꯒꯤ ꯊꯥꯡꯁꯦ ꯑꯣꯟꯊꯣꯛꯅ ꯂꯨꯝꯒ꯭ꯔꯦ. ꯌꯥꯝ ꯊꯧꯅꯥ ꯂꯩꯕꯤ ꯏꯃꯥ ꯈꯨꯈꯨ ꯀꯥꯝꯕ ꯍꯧꯔꯦꯗ. ꯇꯨꯃꯤꯟ ꯂꯩꯌꯨꯍꯦ. ꯑꯦ, ꯍꯥꯏꯕꯤꯕꯒꯤ ꯋꯥꯅꯤ ꯀꯩꯅꯣ. ꯂꯥꯟ ꯆꯠꯂꯒꯕꯨ ꯊꯥꯡ ꯄꯥꯏꯗꯦꯔꯣ? ꯑꯗꯨꯒ ꯂꯨꯝꯃꯤ. ꯅꯪ ꯀꯩ ꯈꯪꯉꯦ? ꯌꯦꯛꯅꯕ ꯎꯔꯒ ꯆꯦꯟꯕ ꯅꯪꯅ ꯈꯪꯕ ꯅꯠꯇꯦ.
ꯂꯩꯅꯥꯇꯣꯟ ꯅꯨꯄꯤ ꯑꯃꯅꯤ ꯅꯨꯄꯤꯒꯤ ꯊꯃꯣꯏ ꯑꯃꯗ ꯐꯥꯎꯒꯗꯕ ꯄꯨꯝꯕ ꯂꯣꯏꯅ ꯐꯥꯎꯐꯝ ꯊꯣꯛꯏ ꯂꯥꯞꯅ ꯃꯩꯈꯨ ꯀꯥꯔꯤꯕ ꯈꯨꯜ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯊꯋꯥꯟ ꯃꯤꯆꯥꯛꯇ ꯑꯃꯨꯛ ꯌꯦꯡꯉꯤ 이봉, ꯍꯥꯎꯅꯦ ꯀꯩꯅꯣꯅꯦ ꯑꯩꯕꯨꯔꯥꯅꯦ ꯍꯧꯖꯤꯛ ꯀꯧꯔꯤꯗꯨꯕꯣ ꯀꯔꯤꯒꯨꯝꯕ ꯍꯌꯦꯡꯁꯦ ꯑꯩ ꯁꯤꯈ꯭ꯔꯕ 이봉 ꯀꯩꯗꯧꯅꯤ ꯑꯩꯅꯕꯨ ꯀꯩꯗꯧꯅꯤ ꯑꯩꯗꯤ ꯂꯝꯖꯥꯅꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯌꯥꯝ ꯊꯥꯖꯗꯕ ꯋꯥ ꯑꯃ ꯑꯩꯉꯣꯟꯗ ꯍꯪꯉꯤꯁꯤꯕꯣ ꯈꯨꯝꯗ ꯈꯨꯝꯃꯣ ꯑꯁ ꯑꯩ ꯋꯥꯈꯜꯁꯦ ꯄꯨꯡꯃꯥꯡ ꯃꯥꯡꯒꯗꯕ ꯃꯥꯜꯂꯦ ꯑꯁꯦꯡꯕꯒꯤ ꯍꯣꯏ ꯑꯁꯦꯡꯕꯒꯤ ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ ꯅꯪꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯃꯤꯁꯛꯅꯤ ꯅꯪꯁꯦ ꯑꯇꯥꯡꯕ ꯃꯤꯁꯛꯅꯦ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯈ꯭ꯔꯗꯨꯗꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇꯅꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨ ꯑꯃꯠꯇ ꯑꯣꯏꯅ ꯐꯨꯛ ꯍꯧꯒꯠꯅꯔꯗꯨꯅ ꯌꯦꯛꯅꯕ ꯂꯥꯟꯕꯟ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯛꯏ ꯌꯦꯛꯅꯕꯅ ꯂꯩꯔꯤꯕ ꯂꯥꯟꯕꯟ ꯑꯗꯣꯝꯗ ꯇꯦꯜ ꯀꯌꯥ ꯀꯥꯞꯁꯤꯟꯗꯨꯅ ꯃꯩꯕꯨꯜ ꯀꯌꯥ ꯂꯪꯁꯤꯟꯗꯨꯅ ꯇꯛꯈꯥꯏꯔꯛꯄ ꯍꯧꯔꯛꯏ ꯂꯥꯟꯃꯤ ꯃꯔꯛ ꯑꯗꯨꯗ ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤ ꯑꯗꯨꯁꯨ ꯇꯨꯡꯃꯥꯡ ꯌꯦꯠ ꯑꯣꯏ ꯌꯦꯡꯗꯨꯅ ꯂꯥꯟꯊꯦꯡꯅꯔꯝꯃꯤ ꯂꯥꯟꯐꯝ ꯃꯌꯥꯏꯗꯨꯗ ꯈꯪꯍꯧꯗꯅ ꯂꯩꯅꯥꯇꯣꯟ ꯃꯥꯡꯈꯤ ꯄꯣꯔꯩꯔꯣꯝꯕ ꯂꯩꯊꯣꯔꯛꯏ ꯌꯦꯛꯅꯕ ꯂꯥꯟꯃꯤ ꯃꯌꯥꯝꯅ ꯂꯩꯅꯥꯇꯣꯟꯕꯨ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯔꯛꯏ ꯄꯣꯔꯩꯔꯣꯝꯕ ꯂꯩꯅꯥꯒꯤ ꯃꯅꯥꯛꯇ ꯇꯝꯅ ꯆꯦꯟꯁꯤꯜꯂꯤ ꯌꯦꯛꯅꯕ ꯂꯥꯟꯃꯤ ꯑꯃꯅ ꯅꯥꯀꯜꯗꯒꯤ ꯄꯨꯔꯩꯔꯣꯝꯕꯕꯨ ꯒ꯭ꯌꯥꯟ ꯃꯥꯡꯕ ꯃꯈꯩ ꯈꯨꯠꯂꯥꯏ ꯑꯃꯅ ꯁꯨꯔꯛꯂꯝꯃꯤ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯌꯥꯟꯊꯒ ꯍꯦꯛ ꯇꯧꯔꯛꯄꯒꯅꯤ ꯂꯩꯅꯥꯅ ꯆꯪꯁꯤꯟꯗꯨꯅ 야! 야! ꯀꯩꯅꯣ ꯅꯪ ꯇꯧꯏꯁꯦ ꯀꯩꯒꯤꯅꯣ ꯅꯇꯣꯝꯇ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯆꯪꯉꯝꯃꯤꯗꯤ ꯅꯪ ꯁꯣꯛꯂꯝꯃꯣꯏꯗ꯭ꯔꯣ ꯃꯊꯪꯗꯗꯤ ꯇꯨꯃꯤꯟꯅ ꯂꯩꯒꯅꯨꯀꯣ ꯃꯌꯥꯝ ꯇꯥꯅꯕ ꯂꯥꯎꯔꯛꯀꯗꯕꯅꯤ ꯄꯨꯔꯩꯔꯣꯝꯕ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯂꯩꯅꯥꯇꯣꯟꯒ ꯂꯣꯏꯅꯅ ꯌꯦꯠ ꯑꯣꯏ ꯄꯥꯟꯅꯗꯨꯅ ꯂꯥꯟꯊꯦꯡꯅꯕ ꯑꯃꯨꯛ ꯍꯧꯔꯛꯂꯝꯃꯤ ꯅꯨꯃꯤꯠ ꯇꯨꯃꯒꯤ ꯂꯥꯟꯐꯝ ꯑꯗꯨꯃꯗꯤ ꯃꯥꯏ ꯄꯥꯛꯅ ꯈꯨꯂꯩꯔꯣꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯂꯥꯛꯆꯔꯝꯃꯤ ꯂꯩꯔꯝꯂꯤꯕ ꯌꯦꯛꯅꯕꯒꯤ ꯂꯥꯟꯕꯟ ꯑꯗꯨꯕꯨ ꯇꯤꯝꯈꯥꯏꯗꯨꯅ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯆꯥ ꯑꯊꯛ ꯇꯧꯗꯨꯅ ꯄꯣꯊꯥꯅꯗꯨꯅ ꯂꯩꯅꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯟꯕꯥꯎ ꯉꯥꯏꯗꯨꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯨꯞꯅ ꯄꯣꯊꯥꯅꯔꯝꯃꯤ ꯅꯣꯡꯉꯥꯟꯕ ꯑꯌꯨꯛ ꯑꯗꯨꯗꯅꯤ ꯂꯥꯟꯐꯝ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯊꯤꯕ ꯃꯤꯀꯨꯞ ꯍꯥꯏꯕꯗꯨ ꯌꯧꯔꯛꯂꯝꯃꯤ ꯑꯇꯤꯌꯥ ꯑꯗꯨ ꯑꯃꯨꯕ ꯃꯩꯈꯨꯇꯅ ꯄꯨꯡꯃꯨ ꯃꯨꯔꯤ ꯎꯠ ꯋꯥꯏꯇꯅ ꯃꯐꯝ ꯑꯗꯨ ꯄꯨꯡꯆꯥꯏ ꯆꯥꯏ ꯀꯥꯏꯔꯕ ꯇꯦꯛꯂꯕ ꯆꯤꯡꯒꯣꯏ ꯀꯌꯥ ꯂꯩꯅꯨꯡꯗ ꯐꯨꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯆꯤꯡ ꯃꯆꯥ ꯑꯗꯨꯗ ꯂꯩꯅꯥꯇꯣꯟ ꯑꯃꯗꯤ ꯄꯣꯔꯩꯔꯣꯝꯕ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩ ꯃꯥꯟꯅꯗꯕ ꯏꯁꯤꯡ ꯃꯆꯨ ꯑꯅꯤꯒꯤ ꯏꯆꯥꯎ ꯑꯅꯤ ꯊꯦꯡꯅꯒꯨꯝꯕꯅꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯀꯨꯝꯍꯩ ꯑꯗꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯥꯟ ꯑꯗꯨꯕꯨ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯂꯩꯅꯥꯇꯣꯟ ꯑꯗꯨ ꯌꯥꯝꯅ ꯏꯪꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯀꯩꯗꯧꯔꯦ ꯉꯁꯤꯗꯤ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯔꯤꯁꯤꯕꯣ 이봉 ꯀꯩꯅꯣ ꯍꯥꯏꯌꯣ ꯀꯩꯒꯨꯝꯕ ꯂꯥꯟ ꯑꯁꯦ ꯑꯩꯈꯣꯏꯅ ꯉꯝꯗꯨꯅ ꯂꯣꯏꯁꯤꯟꯕ ꯇꯥꯔꯕꯗꯤ ꯑꯩ 이봉ꯗ ꯍꯥꯏꯒꯗꯕ ꯋꯥ ꯑꯃ ꯂꯩꯀꯣ ꯍꯥꯏ ꯃꯗꯨ ꯑꯩꯗꯤ ꯀꯤꯀꯣ ꯑꯦ ꯀꯩꯒꯤ ꯅꯪꯅ ꯑꯔꯨꯕ ꯋꯥ ꯑꯃ ꯍꯥꯏꯅꯤ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯑꯗꯨꯝ ꯑꯋꯥꯐꯝꯗ ꯇꯥꯕꯒꯤ ꯋꯥ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯏ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥ ꯅꯠꯇꯦ ꯑꯗꯨꯗꯤ ꯍꯥꯏꯔꯣꯗꯅ ꯍꯧꯖꯤꯛꯇꯤ ꯌꯥꯔꯣꯏ ꯑꯦ ꯀꯩꯒꯤ ꯌꯥꯔꯣꯏꯗꯣꯏꯕ ꯃꯔꯝꯗꯤ ꯀꯩꯒꯨꯝꯕ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯗꯤ ꯅꯪ ꯍꯥꯟꯅꯒ ꯃꯥꯟꯅꯗꯅ ꯀꯤꯈꯤꯕꯁꯨ ꯌꯥꯏ ꯑꯦ ꯏꯀꯨꯏ ꯀꯨꯏꯗꯅ ꯇꯥꯔꯅꯤꯗ ꯅꯪꯒꯤꯗꯤ ꯑꯗꯨ ꯉꯥꯛꯇꯅꯦ ꯃꯤꯕꯨ ꯈꯣꯏꯔꯥꯡꯍꯟꯕꯁꯦ
ꯅꯪꯅ ꯇꯧꯕ ꯃꯑꯣꯡꯁꯦ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯑꯩꯗꯤ 이봉 뿌리romba 레이나 레이나 이봉 하이 시디 이학당 아이래다나 레이나 나때 레이나 그이기노 이봉나 카피디 ꯅꯪ ꯁꯣꯛꯇꯨꯅ ꯇꯥꯔꯒ ꯂꯩꯔꯒ ꯂꯩꯅꯥ ꯅꯪꯅ ꯇꯧꯏꯁꯤꯕꯨ ꯀꯩꯅꯣ ꯅꯪ ꯆꯠꯈ꯭ꯔꯕꯗꯤ ꯃꯗꯨ ꯍꯥꯏꯒꯅꯣ ꯑꯩ ꯆꯠꯄ ꯅꯠꯇ꯭ꯔꯤꯗꯅ ꯁꯦ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯅꯕ ꯍꯣꯠꯅꯧ 이제 ꯈꯛꯅꯕ ꯑꯩ ꯐꯤꯁꯤꯅ ꯌꯦꯠꯁꯟꯒꯦꯁꯦ 이봉 మధు తౌరురను ꯂꯩꯅꯥ ꯑꯩ ꯍꯤꯗꯥꯛ ꯄꯨꯔꯛꯀꯦꯁꯦ ꯐꯖꯅ ꯍꯤꯞꯄꯣ 이봉 ꯑꯩꯉꯣꯟꯗ ꯌꯦꯡꯉꯛꯑꯣ 이봉 ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ 이봉ꯅ ꯑꯩꯈꯣꯏꯗ ꯇꯣꯏꯅ ꯂꯥꯛꯂꯤꯉꯩ ꯃꯇꯝꯗꯣ ꯅꯤꯡꯁꯤꯡꯉꯦ 이봉나 ꯑꯩꯒꯤ ꯇꯨꯡ ꯀꯣꯏꯟ ꯏꯟꯅꯈꯤꯕꯗꯣ ꯅꯪꯅ ꯇꯤꯃꯦꯟꯇꯥ ꯑꯃ ꯄꯥꯏꯔꯒ ꯁꯅꯥꯜ ꯏꯕꯥꯅꯤꯕꯨ ꯇꯥꯟꯅꯈꯤꯕꯅꯤ ꯃꯇꯝꯗꯨꯗ 이봉ꯁꯦ ꯁꯨꯛꯍꯩ ꯍꯩꯅꯗꯦ ꯇꯧꯕꯨ ꯇꯧꯃꯟꯗ꯭ꯔꯕꯅꯦ ꯁꯦ ꯅꯪ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯂꯩꯅꯥ 이봉ꯗꯤ ꯍꯧꯖꯤꯛꯁꯨ ꯀꯞꯂꯤ ꯍꯣꯏ ꯑꯩ ꯀꯞꯂꯤ ꯅꯪ ꯌꯥꯝ ꯐꯠꯇꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯈꯟꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯗꯤ ꯂꯩꯅꯥ 이봉 ꯇꯝꯅ ꯀꯞꯂꯛꯄ ꯇꯦꯜ ꯃꯔꯨꯅꯦ ꯃꯗꯣ ꯑꯩꯅ ꯃꯥꯌꯣꯛꯅꯐꯝ ꯊꯣꯛꯄꯅꯦ ꯂꯩꯅꯥ ꯃꯗꯨ ꯑꯣꯏꯊꯣꯛꯄ ꯈꯛ ꯌꯥꯔꯣꯏ ꯑꯩ ꯉꯝꯒꯅꯤ ꯂꯩꯅꯥ 이봉 ꯍꯥꯏꯌꯣ 이봉ꯗ ꯑꯩꯅ ꯀꯩꯅꯣꯝꯃ ꯍꯥꯏꯗꯧ ꯂꯩ ꯍꯥꯏꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯍꯧꯖꯤꯛ ꯍꯥꯏꯔꯣꯗꯅ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯂꯩꯅꯥ ꯋꯥꯍꯩꯁꯤ ꯍꯥꯏꯅꯕꯒꯤꯗꯃꯛ ꯅꯪꯅ ꯃꯤꯀꯨꯞ ꯑꯁꯤꯕꯨ ꯉꯥꯏꯔꯤꯕ ꯀꯔꯤꯒꯤꯅꯣ ꯅꯆꯟꯅ ꯃꯇꯝ ꯂꯩꯔꯤ ꯈꯜꯂꯨꯕꯅꯅꯦ ꯑꯗꯨꯗꯤ ꯅꯪ ꯆꯠꯈꯤꯅꯣ ꯂꯩꯀꯣ 이봉ꯅ ꯑꯩꯕꯨ ꯇꯥꯟꯅꯗꯨꯅ ꯂꯥꯛꯄꯅꯦ ꯑꯗꯨꯒ ꯑꯩꯅ ꯆꯦꯟꯕ ꯂꯩꯅꯥ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯅꯪ ꯆꯦꯟꯕ ꯂꯦꯞꯂꯅꯨ ꯆꯦꯟꯈꯣ ꯂꯩꯅꯥ ꯑꯁꯤꯕꯗꯒꯤ ꯊꯩꯗꯨꯅ ꯆꯦꯟꯈꯣ 이봉 ꯑꯩ ꯌꯥꯝ ꯋꯥꯔꯦ ꯅꯠꯇꯦ ꯂꯩꯅꯥ ꯅꯪꯗꯤ ꯀꯟꯊꯣꯏꯔꯕꯤ ꯑꯩꯒꯤ ꯃꯩꯇꯩ ꯆꯅꯨꯅꯤ ꯉꯁꯤꯗꯤ 이봉과 ꯑꯩꯒ ꯈꯠꯅꯕꯒꯨꯝꯅ ꯐꯥꯎꯗꯦ 이봉 ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯋꯥ ꯑꯃ ꯈꯪꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯩꯁꯨ ꯇꯥꯒꯦ ꯑꯩꯁꯦ 이봉ꯗꯒꯤ ꯑꯗꯨꯝ ꯌꯥꯡꯅ ꯆꯦꯜꯂꯦ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯅ ꯁꯨꯐꯪ ꯐꯪꯗꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ 이봉나 ꯑꯩꯕꯨ ꯐꯥꯔꯕꯅꯦ ꯍꯩ ꯂꯩꯅꯥ ꯂꯩꯅꯥ ꯇꯣꯟꯒꯤ ꯍꯛꯆꯥꯡ ꯂꯦꯡꯈꯤꯗ꯭ꯔꯦ
ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯣ ꯆꯦꯠꯅ ꯀꯣꯟꯈꯠꯇꯨꯅ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝ ꯄꯨꯔꯩꯔꯣꯝꯕ ꯇꯦꯡꯊꯥꯅ ꯑꯣꯏꯔꯤ ꯑꯀꯣꯏꯕꯒꯤ ꯂꯟꯖꯥꯎ ꯑꯗꯣ ꯀꯟꯅ ꯁꯣꯛꯅꯔꯤ ꯑꯗꯨꯕꯨ ꯄꯨꯔꯩꯔꯣꯝꯕꯒꯤꯗꯃꯛꯇꯗꯤ ꯂꯥꯟꯐꯝ ꯑꯗꯣ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯄꯨꯄꯨ ꯑꯁ ꯋꯥꯔꯦꯕꯣ ꯄꯨꯄꯨꯗꯤ ꯌꯧꯅꯤ ꯍꯥꯏꯔꯒ ꯁꯨꯡꯁꯨ ꯌꯧꯗꯦ ꯃꯇꯣꯟꯁꯨ ꯌꯧꯔꯕꯅꯦ ꯄꯨꯄꯨꯒꯤꯗꯤ ꯌꯧꯗ꯭ꯔꯤꯕꯣ ꯍꯥꯏ ꯍꯟꯗꯛꯇꯤ ꯌꯧꯔꯦꯅꯦꯍꯦ ꯁꯨꯁꯨ ꯇꯣ ꯑꯁꯤꯗ ꯎꯔꯤꯕ ꯅꯨꯡꯖꯥꯎꯁꯦ ꯎꯔꯕ꯭ꯔꯥ ꯑꯣ ꯑꯁꯤꯁꯦ ꯑꯁ ꯑꯗꯨꯗꯤ ꯄꯨꯄꯨꯅ ꯅꯍꯥꯟ ꯃꯈꯩ ꯀꯥꯔꯤꯁꯦ ꯌꯥꯝ ꯋꯥꯆꯥꯅꯤꯅꯦ ꯋꯥꯗꯦꯗ ꯄꯨꯄꯨꯗꯤ ꯋꯥꯗ꯭ꯔꯦ ꯄꯨꯄꯨ ꯑꯩ ꯁꯝꯕꯤꯒꯦ ꯆꯪꯉꯁꯤ ꯄꯨꯄꯨ ꯄꯨꯄꯨ ꯑꯩꯁꯨ ꯂꯩ ꯀꯠꯄ ꯌꯥꯎꯗꯣꯏꯅꯦ ꯁꯦ ꯅꯪꯒꯤ ꯂꯩ ꯈꯔꯁꯤ ꯂꯧꯔꯣꯁꯤ ꯑꯗꯨꯒ ꯈꯨꯎ ꯀꯨꯜꯂꯒ ꯃꯤꯠ ꯎꯏꯁꯜꯂꯨ ꯋꯥ ꯉꯥꯡꯕ ꯌꯥꯗ꯭ꯔꯦꯀꯣ ꯍꯣꯏ ꯄꯨꯄꯨ ꯉꯁꯤꯗꯤ ꯑꯩ ꯊꯦꯡꯇꯣꯛꯈ꯭ꯔꯦ ꯅꯪꯗꯤ ꯑꯩꯅ ꯊꯦꯡꯕ ꯌꯥꯝꯅ ꯋꯥꯔꯧꯕꯅꯤ ꯁꯦ ꯅꯪꯅ ꯄꯥꯝꯖꯕ ꯂꯩ ꯑꯗꯨꯅꯤ ꯅꯪꯗꯤ ꯀꯩꯅꯣꯝꯃ ꯈꯪꯂꯝꯈꯤꯔꯣꯏꯗꯣ ꯑꯩ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯍꯩꯕ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯔꯦꯗꯣ ꯅꯪꯅ ꯎꯕꯗ ꯄꯦꯜꯂꯅꯤ ꯂꯩꯅꯥ ꯅꯪꯗꯤ ꯅꯣꯡꯃꯇ ꯍꯥꯏꯗꯦ ꯂꯥꯟ ꯑꯁꯤꯅ ꯂꯣꯏꯔꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯩꯅꯣꯝꯃ ꯍꯥꯏꯗꯧꯕ ꯂꯩ ꯍꯥꯏꯈꯤꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯈꯪꯂꯕ ꯃꯥꯜꯂꯦ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯑꯗꯨꯝ ꯌꯥꯡꯅ ꯆꯦꯜꯂꯤ ꯍꯥꯏꯕ ꯑꯗꯣ ꯋꯥꯔꯨꯔꯅꯨ ꯅꯣꯡꯃꯗꯤ ꯑꯩꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯐꯪꯂꯛꯈꯤꯅꯤ